ꯃꯌꯥꯝ ꯃꯍꯥꯛꯃꯛꯇꯗ ꯀꯪꯂꯩꯔꯤ ꯚꯤꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯟꯅꯥꯀꯨ ꯄ꯭ꯔꯦꯃꯊꯨ ꯃꯨꯚꯤꯁꯤ IMDbꯗ 7.5 ꯐꯪꯈꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅ ꯖꯨꯅꯤꯌꯔ NTR ꯑꯃꯁꯨꯡ ꯔꯀꯨꯜ ꯄ꯭ꯔꯤꯠ ꯁꯤꯡ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯄꯥꯒꯤꯗꯃꯛꯇ ꯃꯆꯥ ꯑꯃꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯃꯟ ꯈꯨꯝꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕ ꯃꯨꯚꯤꯅꯤ ꯅꯟꯅꯥꯀꯨ ꯄ꯭ꯔꯦꯃꯊꯨ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯗ ꯅꯦꯔꯦꯇꯔꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯁꯦ ꯇꯨꯝꯕ ꯂꯥꯝꯕ ꯑꯃꯁꯨꯡ ꯁꯦꯛꯁ ꯑꯁꯦ ꯁꯥ ꯉꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯦ ꯁꯥ ꯉꯥꯒꯗꯒꯤ ꯇꯣꯉꯥꯟꯅ ꯊꯝꯃꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤꯅ ꯏꯃꯣꯁꯟꯅꯅꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯐꯣꯔꯦꯅꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯤꯡꯛꯁ ꯑꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯚꯤꯔꯥꯝ ꯂꯥꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯚꯤꯔꯥꯝꯅ ꯃꯈꯣꯏꯕꯨ ꯐꯨꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯣꯁꯅ ꯃꯉꯣꯟꯗ ꯊꯤꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯃꯈꯣꯏꯗ ꯇꯥꯏꯅꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯇꯔꯐ꯭ꯂꯥꯏ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯨꯅꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯕꯇꯔꯐ꯭ꯂꯥꯏꯅ ꯑꯃꯨꯛꯇꯪ ꯍꯨꯝꯃꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯠꯀꯤ ꯎꯄꯣꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯡꯁꯤꯠ ꯑꯃꯗ ꯌꯩꯔꯗꯨꯅ ꯃꯊꯪ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨ ꯌꯩꯅꯔꯗꯨꯅ ꯁꯥꯏꯀ꯭ꯂꯣꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯁꯦ ꯑꯩꯅ ꯀꯩꯒꯤ ꯐꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ ꯑꯩꯈꯣꯏꯅ ꯁꯣꯐ ꯗ꯭ꯔꯤꯡꯛ ꯊꯛꯂꯕ ꯃꯇꯨꯡꯗ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯚꯤꯔꯥꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯑꯩꯁꯦ ꯃꯐꯝ ꯑꯃꯒꯤ ꯏꯃꯣꯁꯟ ꯑꯃ ꯃꯐꯝ ꯑꯃꯗ ꯇꯥꯏꯅꯗꯨꯅ ꯂꯩꯔꯨꯔꯦ ꯑꯚꯤꯔꯥꯝꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯝꯇ ꯔꯤꯌꯦꯛ ꯇꯧꯈꯤꯗꯦꯗꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯚꯤꯔꯥꯝꯅ ꯃꯐꯝ ꯑꯃꯗ ꯃꯤ ꯀꯌꯥꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯇꯧꯖꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯂꯨꯖꯔ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟ ꯑꯁꯦ ꯍꯥꯏꯕꯗꯤ ꯑꯁꯥꯎꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯐꯨꯗꯣꯛꯇ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯨꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯕ ꯑꯣꯏꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛꯇꯒꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯍꯥꯏꯕꯗꯤ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯄ ꯃꯤ ꯀꯌꯥꯒꯤ ꯀꯝꯄꯅꯤ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯃꯤꯡꯅ KMC ꯍꯥꯏꯅ ꯊꯣꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯅꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯥꯛꯅ ꯃꯤꯅꯤꯠ 2ꯗ ꯁꯝꯖꯤꯟꯗꯨꯅ ꯃꯌꯥꯝ ꯄꯨꯝꯕꯗ ꯇꯥꯍꯜꯂꯝꯃꯤ ꯀꯝꯄꯅꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯐꯤꯂꯝ ꯍꯧꯔꯛꯄꯗꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯏꯟꯚꯦꯁꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯚꯤꯔꯥꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯀꯌꯥꯝ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯑꯗꯣ ꯁꯔꯨꯛ 100 ꯍꯦꯟꯅ ꯃꯤꯅꯤꯠ 2ꯗ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯝꯗꯧꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯃꯅ ꯂꯟꯗꯟ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯗꯨ ꯎꯠꯂꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ C-grade ꯁꯣꯐꯋꯦꯌꯔ ꯁꯣꯂꯨꯁꯟ ꯑꯁꯤꯗ ꯄꯩꯁꯥ ꯏꯟꯚꯦꯁꯠ ꯇꯧ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ 2ꯗ ꯃꯥꯔꯀꯦꯠ ꯍꯥꯡꯂꯛꯂꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ 100 times ꯍꯦꯟꯅ ꯇꯣꯡꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯂꯨꯞꯈ꯭ꯔꯒꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯄꯥꯎꯟ ꯑꯃꯈꯛꯇ ꯌꯥꯎꯒꯅꯤ ꯄꯥꯎꯟ ꯑꯃꯗꯣ ꯃꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯊꯣꯛꯀꯣ ꯇꯣꯡꯉꯁꯨ ꯃꯥꯡꯉꯁꯨ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯏꯟꯚꯦꯁꯠ ꯇꯧꯔꯝꯃꯤ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯁꯤꯌꯔ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨ ꯑꯁꯦ ꯌꯥꯝꯅ ꯍꯥꯏꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯗꯕꯜ ꯇꯥꯏꯝꯁ ꯍꯦꯟꯒꯠꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯚꯤꯔꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯚꯤꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯏꯞꯂꯥꯏꯟ ꯑꯃ ꯁꯦꯝꯂꯗꯨꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯂꯨꯞ ꯄꯨꯗꯨꯔꯕ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯤꯡꯒꯠꯇꯨꯅ ꯄꯩꯁꯥ ꯑꯁꯤ ꯁꯤꯌꯔ ꯃꯥꯔꯀꯦꯠꯇ ꯋꯥꯡꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯚꯤꯔꯥꯝꯗ ꯍꯪꯕ ꯃꯇꯝꯗ ꯑꯚꯤꯔꯥꯝꯅ ꯍꯥꯏꯔꯛꯈꯤ ꯔꯥꯖꯦꯁ ꯄꯇꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ C-grade ꯀꯝꯄꯅꯤ ꯑꯗꯨꯒꯤ 40% ꯁꯤꯌꯔ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯤ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯆꯥ ꯑꯗꯨ ꯀꯟꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯆꯥ ꯀꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯦꯅꯤꯃꯦꯠ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯎꯠꯂꯗꯨꯅ ꯔꯥꯖꯦꯁ ꯄꯇꯦꯜꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯗ ꯎꯠꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯦꯁ ꯄꯇꯦꯜꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯅ ꯔꯥꯖꯦꯁ ꯄꯇꯦꯜꯗ ꯀꯝꯄꯅꯤꯁꯤꯒꯤ 40% ꯁꯤꯌꯔꯁꯦ ꯂꯩꯍꯟꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯦꯡꯕ ꯀꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯗꯤ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯑꯁꯦꯡꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥ ꯂꯥꯎꯒꯅꯤ ꯑꯔꯣꯟꯕ ꯅꯨꯄꯤꯒꯤ ꯃꯆꯥꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯥꯅꯕ ꯀꯨꯞꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄ꯭ꯂꯥꯟ ꯁꯤꯟꯈꯤ ꯑꯚꯤꯔꯥꯝꯗ ꯃꯍꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯃꯣꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯕꯕꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯜꯂꯦ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯚꯤꯔꯥꯝ ꯐ꯭ꯂꯦꯁꯕꯦꯛꯇ ꯂꯥꯛꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯄꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ
थौना पीरदुना थबक कयादबु माइ पाहनबगी दृश्य अदु महाकि ममित उखि मयुमदा योबो मतमदा अखोय बाबासे पुक सुम नाब्राना खलुबनी अदुबु हॉस्पिटल योबो मतमददी महासे लेना हिंजले असुम महाकि organ सिंग असे लोइना फेल ओरकनी हाइदुना डॉक्टर न हरई अदुगु महाक था अमखतम गाइदे महान हिंगद्रुपसे हाइदुना मयामना अभिराम द हरमी वहाय रुता मतमदा अभिराम दि मथ्वाय यामना नुंगाइजरमदे मचानुपा अहुम अदु मपाना मथ्वाय नुंगाइतना लेबगी मओंग असि करिगिनो हाइदुना हंगनमी अखोय सिंग असि मतिक चारे हुजिति आइदि रेंज रोवर बाउ लेदुना इमुंग मनुंगसे यामना नुंगाइन थमी नंगी नचानुपा तोंबसिसु का मरी लेबा युम अचौब अमसु लेरबनी अदुगा अभिना महाकि कंपनी अनौबा अमसु हांगनबनी बवानंग वानिंगाय ओरिबसे करिनो हादुना मचानुपा हनदुना हरमी मपादुना हरकी नंगना रेंज रोवर अमा लेरगा हौजिक्ता वाखन नुंगाइजरिबरा नंगना आंगांग ओरिंगाय स्कूल कापा मतमदा नंगसे फरारी तोंदुना चटपनी अदुगा नंगना का मरिगी युम अमा लेरे हादुना हराउजरिदुना करिगे नंगना आंगांग ओरिंगाय मतमदा कोनुंगुमलबा का कुमरी लेबा अदुदा नंगना कोचिन जेन मसानबा मतमदा मिनाय निफु चंगदुना कोइतान तानबदा नंगसे फंगदबनी अदुगा अभिरामबुना चेस तंबिनबगिदमक्ता ग्रांड मास्टर तरा चंगदुना मखोय मखोय टर्न गाइदुना नंगोंदा चेस तंबिबनी अखोइसे यामना इना कायरा खनबा इमुंग अमा ओइरमी नखोय सिंगसे इंडिया गिने यूके दा लेबा ख्वाइदगी इना खनबा बिजनेसमैन गी मचा मछु ngaktani अदुगा अगी मिंग असेंबसना रमेश चंद्र प्रसाद हाइना खंगनै फ्लैश वेकेशन अमदा अभिराम गी मपाना यूके दा लेरिबा इंडियन कम्युनिटी सिंगिदमक्ता टाउन अचौब अमा सारदना मी खुदिमासे युम फंगनगनी अदुगा मसिगी प्रोजेक्ट से पाकटप मतमदा मयाम इन्वेस्ट तौबियो हाइदुना हरमी मफम अदुला लेरिबा मिसिंग अदुसु रमेश चंद्रना हाइबा वफम अदु ताबा मतमदा यामना हराउजरमी मदुदगिदी कनागुम्बा मिसक अमना आइबु मयाम ममांदा ख्वाइदगी फत्तबा मिसक अमगुमना उहनखि महांगना आइबु नमथाक तौखिबनी महांगना टाउन सागदबा जगा दुबु इको जोन हायंदुना ब्रिटिश गवर्नमेंट थेंगनखिबनी अदुगा पैसा सिंग अदुसु लोइना मांगनखिबनी मतवदुदगिदी इंडियन कम्युनिटी की मीसिंग अदुना रमेश चंद्रबु हानबगिदमक्ता कोइतान तानरखि महाक उपाय लेतदुना मफम मफम खंगदना कुचिन चेलमखि महांगना महाकि मचा अदुबु पुपुदुना चटप मतमदा मचासिंग अदुना चाकलामे हारप मतमदा महाक युम अमदा चंगदुना इचासिंगसे चाकलामे ब्रेड खता पिबियु हाइदुना फाववा निजखिबनी नीदुना चारिबा ब्रेड तु फावता चाफम खंगदे हाबदी तंजादुदा मीसिंग लागदुना महाकपु हानबगिदमक्ता कोइतान तानरमी उपाय लेतदुना महाना मयामदगी सकलोलदुना महाकि पिसुमदो लोइना फांततखि अदुगा महाकि कोइदसु फांततखि अदुगा महाकि अनौ ममिंग सुब्रमण्यम हाइना थोनखि अदुगा महाक मफम अदुदगी चत्तुना अफंग अफंग थबक सुखिबनी अदुगा मचासिंगसे योखिबनी नखोगी आराम खौरांबा थुंगनखिबसना अइना महाकपु कावखिबनी महांगना आइबु नमथाक तौखिबनी अदुबु हौजिक्ति महांगना पिरंबा नमथाकि चैनादो आइगी थमोइदा तादुना लेरे अइना सिखिबा मतमदा मंगोंदा लमन खुम्बा पामी महाकसे पुमुत मुतपा मी अमा ओइहनिंगी अइ सुब्रमण्यम ओइना सिबा पामदे रमेश चंद्र प्रसाद ओइना सिबा पामी हाइदुना मपादुना मसासिंग अदुदा हारमी अदुगा मपाना सोर थबे थबे होलखि तंजादुना सेंसलक्तुना महाकपु ऑक्सीजन हापचलमी महांगना हारखि महाकि ममिंग असे कृष्णमूर्ति कौबनी के ग्रुप्स ऑफ कंपनी की चेयरमैन ओइबनी महांगना मचानुपा अभिदा ओनसलतुना हारखि महाकपु कैदोंदसु लेमना खक थागनो सोमनकंदना बिजनेसमैन अमना थाउगी खोनी अमा फंगने हाइदुना मफम अदुदा थबक चथबा हौरमी तंजादुदा कृष्णमूर्ति महाकि हेलीकॉप्टर तोंदुना मफम अदुदा लाखि मफम अदुदा यौरक्पा मतमदा कुराब अमबु उचेक अमना चाथोक्तुना चटखिरमी मदगिदी कृष्णमूर्तिना हारखि अंगम अंगम्बा सेट सेटना चानै हाबदुनी कुराब अमा सिरबनीना मफम असिदा साइक्लोन लाक्लरोइदना थाउगी खोनी फंगबा जगा से मयामना पैसा चाउ चाउना इन्वेस्ट तौनरिबनी अदुबु दाव याबदगिदी नंगी मफम असे थोक्तरे मसी यामना चाउ प्रोजेक्ट अमनी मसी प्रोजेक्ट से तौगे हाय तरगदी यामना सिंगबा मी म चंगी अदुना नंगसे सिंगब्रा पंगब्रा हायदुना आइना टेस्ट तौगनी मसिदा बोल अनिसिदा अमना सना यावी अमना लुपा यावी करिगुम्बा नंगना सना खन तारगदी आइ मफम असिदगी चटखिनी अदुगा करिगुम्बा नंगना लुपा खन तारगदी नंगोदा 20% शेयर पीगनी अदुगा अतै सिंगजना आइना रोइन ओइगनी बिजनेसमैन अदुना हारखि नंगना हारिबा गेम से आइदि कदोबै सानादुनो कृष्णमूर्तिना हारखि आइदि बिजनेस तौबदा मी किहंदुना मी हातुना बिजनेस मुनबति तौदे अदु ओइतारगदी नंगना आइगोदा नफु सबु तौदुना आइगी बिजनेस से मुन्नब होनरिसि कइगिनो हाइदुना हारखि
ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯈꯣꯅꯤ ꯑꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯗ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯦ ꯑꯩꯅ ꯏꯀꯣꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯍꯟꯒꯅꯤ ꯑꯗꯨꯒ ꯁ꯭ꯄꯦꯅꯤꯁ ꯁꯔꯀꯥꯔꯅ ꯅꯪꯒꯤ ꯊꯥꯎꯒꯤ ꯈꯣꯅꯤ ꯑꯁꯦ ꯊꯤꯡꯖꯤꯜꯍꯟꯒꯅꯤ ꯃꯐꯝ ꯑꯁꯤ ꯖꯪꯒꯜꯁꯨ ꯅꯠꯇꯦ ꯂꯝꯍꯥꯡꯅꯤ ꯀꯗꯥꯏꯗꯒꯤ ꯏꯀꯣꯖꯣꯟ ꯑꯣꯏꯗꯣꯔꯤꯕꯅꯣ ꯃꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯥꯡꯕ ꯃꯈꯜꯒꯤ ꯕꯇꯔꯐ꯭ꯂꯥꯏꯁ ꯑꯃ ꯐꯪꯉꯤ ꯃꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯨ ꯁꯥꯠꯇꯨꯅ ꯀꯗꯥꯏꯗꯒꯤ ꯕꯇꯔꯐ꯭ꯂꯥꯏ ꯂꯥꯛꯇꯣꯏꯕ ꯃꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯍꯥꯛꯀꯤ ꯕꯇꯔꯐ꯭ꯂꯥꯏ ꯆꯕꯨꯟ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯍꯌꯦꯡꯒꯤ ꯅ꯭ꯌꯨꯁ ꯍꯦꯗꯂꯥꯏꯟꯗ ꯅꯪꯁꯦ ꯄꯤꯄꯜꯁ ꯒ꯭ꯌꯥꯁ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯏꯀꯣꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯄꯦꯅꯤꯁ ꯁꯔꯀꯥꯔꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯄꯤꯜ ꯁꯤꯟꯍꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯦꯁꯇꯔꯁꯤꯡꯗꯒꯤ ꯂꯧꯈꯠꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯀꯤꯗꯨꯅ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯇꯔꯐ꯭ꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯄꯥꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯛꯇꯨꯅ ꯉꯁꯤꯗꯒꯤꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯀꯦꯁ ꯇꯧꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯚꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯀꯦꯁ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯕꯕꯥꯗ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯃꯆꯥꯅꯨꯄꯥ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯝꯊꯥꯛ ꯇꯧꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗ ꯑꯚꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯁꯤꯔꯝꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯍꯔꯥꯎꯍꯟꯕꯁꯦ ꯅꯍꯥꯛ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯑꯚꯤꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯑꯁꯤꯕꯨ ꯄꯨꯡꯉꯥꯡ ꯃꯥꯡꯍꯟꯕꯗꯨꯅꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯆꯍꯤ 10 ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯆꯝꯗꯅ ꯃꯤꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯌꯥꯔꯤꯕ꯭ꯔꯥ ꯃꯌꯥꯝꯕ ꯌꯥꯝꯃꯗꯨꯁꯨ ꯃꯌꯥꯝꯕ ꯍꯟꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯌꯥꯔꯝꯃꯤ ꯃꯌꯥꯝꯕ ꯍꯟꯅ ꯍꯥꯏꯔꯛꯈꯤ ꯁꯨꯃꯥꯏꯅ ꯔꯤꯚꯦꯟꯁ ꯂꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯃ ꯐꯖꯅ ꯂꯤꯡꯈꯠꯂꯤꯗꯅ ꯃꯗꯨ ꯑꯗꯨꯝ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯧ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯌꯥꯝꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯦꯜꯂꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯈꯤ ꯕꯕꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯇꯥꯖ ꯃꯍꯜꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯑꯍꯥꯟꯕ ꯇꯥꯖ ꯃꯍꯜ ꯎꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ ꯑꯗꯨꯕꯨ ꯇꯥꯖ ꯃꯍꯜ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯇꯥꯖ ꯃꯍꯜ ꯎꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯍꯔꯥꯎꯗꯕꯅꯤ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯇꯝꯗ ꯕꯕꯥꯕꯨ ꯎꯕꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯕꯕꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯀꯣꯐꯤ ꯁꯣꯏꯗꯅ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯍꯟꯅ ꯁꯥꯎꯔꯛꯈꯤ ꯃꯗ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯈꯖꯤꯛ ꯈꯛꯇꯪꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯏꯃꯣꯁꯟ ꯑꯁꯦ ꯀꯔꯝꯅ ꯇꯧꯔꯝꯒꯅꯤ ꯃꯍꯥꯛꯇꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯝꯃꯣꯏꯗꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯇꯦꯟꯁꯟ ꯑꯁꯦ ꯑꯩꯅ ꯃꯥꯡꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯈꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯌꯨꯀꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒ ꯎꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕ ꯃꯇꯝꯗ ꯆꯍꯤ 2-3 ꯆꯪꯉꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ 30ꯅꯤꯗ ꯀꯩꯗꯧꯗꯣꯔꯤꯕ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯃꯇꯝ ꯑꯗꯣ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯨꯠꯄꯒꯤ ꯃꯇꯝ ꯑꯗꯣ ꯃꯍꯥꯛ ꯊꯤꯕ ꯍꯧꯕ ꯌꯥꯔꯕꯅꯤ ꯃꯥꯒꯤ ꯀꯥꯎꯟꯇꯥꯎꯟ ꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯚꯤꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ 3 ꯈꯟꯈꯤ ꯃꯍꯥꯛꯅ ꯀꯝꯄ꯭ꯌꯨꯇꯔ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯑꯃꯕꯨ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ I love my daddy ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯈꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯍꯥꯞꯇꯨꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯦꯂꯦꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯚꯤꯅ ꯃꯐꯝ ꯑꯃꯗ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯊꯦꯡꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯑꯃꯨꯛ ꯄꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯈꯤ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯑꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯤꯡꯂꯕꯗ ꯅꯨꯃꯤꯠ 30ꯅꯤ ꯃꯉꯥꯏ 30ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯕꯨ ꯃꯥꯡ ꯇꯥꯍꯟꯒꯗꯕꯅꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯈꯟꯈꯤꯕꯒꯤ ꯃꯔꯝ ꯑꯁꯦ ꯅꯈꯣꯏꯁꯦ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯍꯥꯟꯅ ꯑꯦꯛꯁ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯝꯕꯒꯤꯅꯤ ꯑꯗꯨꯒ ꯀꯃꯟ ꯑꯣꯏꯅ ꯅꯈꯣꯏ ꯅꯄꯥꯕꯨ ꯅꯨꯡꯁꯤ ꯑꯚꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯍꯥꯔꯠꯕꯤꯠ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯍꯥꯛꯅ ꯁ꯭ꯄꯦꯟꯗ ꯂꯩꯔꯤꯕ ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁꯀꯤ ꯈꯣꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯗꯒꯤ ꯑꯌꯥꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯃꯗ ꯁꯣꯏ ꯇꯧꯍꯜꯂꯝꯃꯤ
Abhinayaki Krishnamurti taubu kutaba kudema aina loina khambu pami mana kari charibano kari thaklibano kari selibano kari perfume charibano habise wawa khang pami Abhina burger chage taubu matamda mahakki mising adu haraki Krishnamurti di junk food chadabani mahakna breakfast broccoli chabani hadna harami matudagidi abisu mahakki matau tamladuna broccoli chage haduna haraki aduga mahak broccoli chaba horki mahakki mising adu haraki mahaka se karamna manghangadabano habise khanapagi Mahuta koina kari chari kari thakli habse khangbu paun pisa karigino haduna mahakna abhina haraki nupi khudimakna mahake mapa se yam luna khanjai aduga mapai quality khudima se mahakna nusiriba nupa adu thiba pami maram aduna Krishnamurti gi magun se aina chenba pami maramdi mahake machana pida hana target top tripani abhina haraki Krishnamurti company gi 40% share di mahake machana pi Divya gi oibani aduga mahake khudang siriba gari ado karo tara hen mane Divyankan tumligai matamda mahakna airport chelaktuna mama kawrami aduga kapcharami tanjadru mahapu kanagumam chingdar purami aduga mahak tumba hawlaki mahak tumba hawlapa matamda mahak coffee thaki haduna harami adubu mahakki mayumda mai laktaduna coffee semba yadaduna mahak coffee thaktabida adumak art gallery tamda chatlami mahakna gari thautuna coffee show amada lakpa matamdadi mafam aduda abhi phamduna lerami aduga nangna pamlibu coffee adu sida leire haduna mahakna Divya pirami aduga coffee adu su double shot ni haraki madu Divya haraki aina double shot coffee pangwani se nangdi karamna khangniba nang ngasi ayukta coffee thaktabi lai maram adu nang coffee je double shot pamangani habagi aina double shot pibani haduna haraki nangdi coffee thakte habse karamna khangino haduna Divya abhida hangba matamda nangna coffee thaktabai maram se karigino haduna haraki coffee machine yadabani haduna Divya haraki coffee machine yadabagi maram kari mai laktabagi ni haduna Divya kumlami aduga nakhoi mai laktabai maram se aigi mina nakhoi mai do kaktutpani naha coffee thaktre haduna minute 10 late oina tholaki aduna lambida apanba kya lakhi asum lakpadagi dina hak lambida angang sing school ka ba thenabadagi nang gai thobu yaduna yelom da le lakhi adudagi nang protest over mi kya muk thenaramgani aduga nang oirom da lakramgani matagi coffee shop da lai aduga nang na ihan hana thenaba coffee shop do machine oibanina ngasi ekui coffee do nang aigi sharing do na thakdi basini maseri thajaba gamte machi chandur boiramgani haduna Divya haraki aduragadi mafam asida leiriba table myam sida phamdadana nangna mafam asida phamisa kaigino haduna haraki mada Divya haraki mafam ase hangbagini madudagidi abhina mafam adura leiriba mising adubu mahaki table la pop anirak thatuna loina chalhanki abhina haraki makoi sing ase aina nekpani masi tawui maramna kaigino haduna Divya abhida hangma matamda imani gimlakta nusina base great tongnabagida mutani aise thabak yamna sili maram aduna nangaiga nusina ge hataragadi toina unabam changi toina unaba changbanina nangaiga thenaba se aina lepkani maram aduna karigumba nangaiga thenaba pam taragadi aina nangu mafam amada natraga mafam amada chanaruba malhanduna adumak kawraga unagani Divya sumhaki mawng aduna yamna galami aduga hawatuna satke taraga mahakna maningon thoktuna haraki alu tali fare hayengse nanga aigase nangna unadaba selo aisu nang unadanaba hona tare mafam se haramduna Divya mafam tuki jatkirami Divya tum hagulapa matamda mahaki mamanabina mahaki kar adu yadre maram aduna mahakpu lawba lakpiyu haduna phone tarokki Divya su hoi haina yathoklami mahaki mamanabi du lawraba matungda makhoini gari tongduna lakpa matamda lambida huinaw ama thengdarami huinaw adubu mahaki mamanabi duna pamkhaladuna masigi mapu kanano haduna asam thirakpa matamdadi huinaw adudi abhina thadokpa orami aduga huinaw adu abhigi manata changakki matau adu uba matamda Divya punga ngakhi aduga upai leitana ngasina kamai toino haduna haraki ngasidi akhogi yumda power cut tawgibasu leite aduga karamna unahaliba mada abhina haraki power cut tawba nate nangi namanabigi gari do magi power cut tawbani maha upai leitramni nangona phone tawrokle aduduga nahak mafam asida laklibani mahakse hui yana pame habse khangi maram aduna koina hui thadokpani hui adu thina nahak sida lakpani Divya haraki adu taradi aigi manabiduna karigumba aingona phone tawtabida taxi lawduna chatpoem taragadi mada binaki madu taragadi accident oraga unabnine aduna bu hena farabjani nangina manabiduna taxi kawdabida nangbu kawriba aduna di nature sinasu akhoini se unahan ba pamlibani haibadi yengo mafam amada tholiba thabak amana mafam amagi decision lepani haibadi karigumba thabak amana thabak amamu pohalakpani haibadi yengo
ꯑꯩꯈꯣꯏꯅꯤꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯐꯤ ꯀꯞ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯐꯣꯇꯣ ꯀꯥꯞꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯃꯣꯃꯦꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯗꯨꯅ ꯀꯣꯐꯤ ꯊꯛꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯕꯕꯥꯗꯣ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯍꯪꯈꯤ ꯃꯗ ꯑꯚꯤꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯋꯥꯜꯄꯦꯄꯔ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯦ ꯅꯣꯔꯠ ꯋꯦꯁꯇ ꯑꯣꯟꯕꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯇꯦꯕꯜ ꯑꯁꯦ 42 ꯗꯤꯒ꯭ꯔꯤ ꯏꯁꯇ ꯂꯩꯊꯣꯛ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ ꯃꯗꯨ ꯗꯤꯕ꯭ꯌꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯁꯤꯒꯤ ꯀꯞꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕ ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤ ꯂꯩꯊꯣꯛꯑꯒꯗꯤ ꯀꯝꯗꯧꯕ ꯃꯗ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯂꯩꯊꯣꯛꯀꯅꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯀꯥꯜꯀꯨꯂꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯩꯊꯣꯛ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯗꯤꯕ꯭ꯌꯥꯡꯀꯥꯁꯨ ꯑꯚꯤꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯣ ꯊꯧꯋꯥ ꯁꯥꯅ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯀꯞ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯀꯞ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗꯒꯤꯗꯤ ꯀꯞ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯔꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣ ꯑꯗꯨꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯇ꯭ꯔꯦꯁ ꯑꯗꯨꯗ ꯌꯩꯈꯤ ꯑꯗꯨꯒ ꯕꯣꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯝꯗꯨꯅ ꯀꯞ ꯑꯗꯨꯒꯤ ꯀꯣꯐꯤ ꯑꯗꯨ ꯗꯤꯕ꯭ꯌꯥꯗ ꯍꯩꯖꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯣꯡꯊꯣꯛꯇꯨꯅ ꯑꯚꯤꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯤꯕ꯭ꯌꯥ ꯄꯨꯡꯉꯛ ꯉꯛꯈꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯒꯤꯅꯤ ꯁꯛꯁꯨ ꯐꯖꯕ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯅꯉꯣꯟꯗ ꯑꯩꯅ ꯑꯇꯣꯞꯄ ꯃꯔꯝ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯊꯥꯖꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯅꯅꯤ ꯍꯥꯏꯕꯗꯨꯅ ꯐꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯈꯣꯏ ꯀꯝꯄꯅꯤꯒꯤ ꯅꯪꯅ 40% ꯁꯤꯌꯔꯁꯨ ꯄꯥꯏꯔꯤꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯅꯥꯛꯇ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯅꯪ ꯊꯥꯖꯧ ꯌꯥꯒꯗ꯭ꯔꯥ ꯑꯇꯩ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯈꯤꯇꯪ ꯊꯥꯖꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯗꯤꯕ꯭ꯌꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯈꯨꯅꯨꯡꯁꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯈꯨꯅꯨꯡꯁꯤꯅꯤ ꯃꯁꯨꯝ ꯇꯧꯔꯒꯗꯤ ꯏꯕꯥꯅꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯐꯥꯎꯔꯛꯀꯗ꯭ꯔꯅꯦ ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯔꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯍꯪꯕ ꯃꯇꯝꯗ ꯀꯤꯁ ꯇꯧꯕꯗꯨꯗꯅꯤ ꯍꯥꯏꯈꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯍꯪꯈꯤ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯄꯥꯕ ꯉꯝꯃꯤ ꯑꯁꯦꯡꯕꯒꯤꯔꯅꯦ ꯃꯗ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯄꯤꯔꯛꯑꯣ ꯅꯪꯅ ꯈꯨꯠꯇꯣ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯄꯥꯒꯦ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯒꯤ ꯋꯥꯈꯜ ꯄꯥꯅꯕꯒꯤꯗꯃꯛꯇ ꯗꯤꯕ꯭ꯌꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯤ ꯃꯁꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯃꯥꯜꯂꯤ ꯅꯠꯇꯦ ꯃꯁꯤ ꯑꯦꯌꯔꯄꯣꯔꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯁꯨ ꯀꯞꯇꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯃꯥ ꯀꯧꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯆꯤꯡꯊꯣꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯕ꯭ꯌꯥ ꯀꯤꯁꯨ ꯀꯤꯈꯤ ꯉꯛꯁꯨ ꯉꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯗꯤꯕ꯭ꯌꯥꯡꯀꯥ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯑꯩꯒꯤ ꯃꯪꯒꯤ ꯃꯇꯥꯡꯗ ꯐꯥꯎꯕ ꯈꯪꯉꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯀꯅꯥꯝꯇꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯄꯞꯄꯤꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯋꯥ ꯄꯨꯝꯕꯁꯦ ꯄꯞꯄꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯩꯅ ꯅꯝꯗꯅ ꯀꯤꯁ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯍꯥꯏꯅ ꯃꯃꯥꯟꯅꯕꯤꯅ ꯍꯪꯉꯛꯈꯤ इखंग खंगौदना कैमरा की मगाल अमा गेरकी वेट्रेस तुजु तुसलकी अदुगा बोन अमा पाइसलकी अदुगा सोइदना तौखिबनी मान हाय करिगुंबा थौदो अमा थोकलिबसे मसी थौदो अमागा मरी लेना थोइबनी मसिरा लेरिबा कप असिना अतोप्पा जगा अमदा लेतारगदी मसी कनोमसु थोकपा याय तंजादुरा महाकी इमुंगी थबक इंगांग तौगदबा नुपीदु कप अदुना लिंगी खुदिंगी महां नांथुरामी मथौ असुमना महाना अभिना हाइबा वालो थाजबा हरखी तंजादुरा अभिना मंगोंदा WhatsApp दा मेसेज थारकी अदुगा करिगुंबा हाये इबानी थेंना तारगदी नंग नैसे तसेना नुसिरबनी से खंगु हादुना हरकी मदा महाकी ममानबिना हरकी आइदी महाकी मेसेज से पादी पारे अदुबु आइगी फोन ददी ब्लू टिक चत्तबनी महाना मेसेज पादेना खलमदुरिबनी तंजादुरा अभिना मेसेज अमु थारकी नंगना मिजेन ममांगदा नंगी नौखांगदा लेरिबा संब्रुदु यिंगली हादुना हरकी मदु दिव्याना अभिसे अचुंब सख्रनी खलदुना महाना आई करीब अदुमाय तौदी हादुना हायकी मदा अभिना हरकी अनिसुब थारको मेसेज अदो पातरगदी अहानब थारको मेसेज अदुसु पारमता अबनी हादुना हलकी असुम तौदुना दिव्यासु युमदगी थोलकपा मतमदा महाकी गाड़ी दु पुदबिदा लाखी अदुगा महाक बस तोंदुना महाकी आर गैलरी तमना चलमी मदगिदी महाना ट्रेन अमु तोंगदुना चटखिरमी अदुगा टैक्सी अमु फादुना चटखिरमी कॉफी शॉप योगपा मतमदा अहानब कॉफी शॉप अदु चंगलोय अनिसुबदु चंगनी हादुना अनिसुबदा चलमी मफम अदुदा अभिना गायदुना लेरमी हंदक मुना करमननो हादुना दिव्यांकाना अभिदा हंगो मतमदा हंदकती यामना लाई अैना नंबु कोइतान तानखिबने हादुना हरमी असुम तौदुना याम फजबा इशै अमा लाखी अदुगा इशै अदुदा अभिना दिव्याबु तानबगी मोंदुसु उली अभिना दिव्यांकादा हरखी अहुमलक सुबा उनबा मतमददी नंगना इबु सोइदना नुसिगनी हादुना अैगी हागित्रा
ꯇꯟꯖꯥꯗꯨꯗ ꯁꯤꯐꯥꯅꯤꯒꯤ ꯃꯦꯁꯦꯖ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯤꯐꯥꯅꯤ ꯍꯥꯏꯔꯛꯈꯤ ꯕꯇꯔꯐ꯭ꯂꯥꯏ ꯌꯥꯎꯕ ꯄꯦꯟꯇꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯃꯤꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯄꯦꯟꯇꯤꯡ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯃꯗ ꯑꯚꯤꯁꯨ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯄꯦꯟꯇꯤꯡ ꯑꯁꯦ ꯑꯩꯅ ꯂꯩꯕ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯗ ꯄꯤꯕ ꯄꯥꯝꯕꯅꯤ ꯃꯥꯅ ꯕꯇꯔꯐ꯭ꯂꯥꯏꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯒꯤꯐ ꯑꯣꯏꯅ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯂꯩꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯠ ꯒꯦꯂꯔꯤꯗ ꯆꯠꯄ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯦꯟꯇꯤꯡ ꯑꯗꯣ ꯂꯩꯕ ꯐꯪꯍꯟꯕꯤꯗꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯝꯗꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯔꯧꯅ ꯆꯠꯈꯤ ꯑꯚꯤꯅ ꯗꯤꯕ꯭ꯌꯥꯡꯀꯥꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯄꯦꯟꯇꯤꯡ ꯑꯗꯣ ꯃꯤꯁ ꯇꯧꯍꯟꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯒꯤꯗꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯈꯤ ꯅꯪꯁꯦ ꯃꯤꯒꯤ ꯃꯥꯏꯟ ꯄꯥꯕ ꯉꯝꯃꯤ ꯐ꯭ꯌꯨꯆꯔꯁꯨ ꯈꯪꯕ ꯉꯝꯃꯤ ꯅꯪꯁꯦ ꯃꯦꯖꯤꯁꯤꯌꯥꯟ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯦꯖꯤꯛ ꯇ꯭ꯔꯤꯛ ꯌꯦꯡꯉꯒꯗꯤ ꯃꯤꯁꯤꯡ ꯑꯁꯦ ꯊꯃꯣꯏ ꯄꯦꯟꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤꯁꯦ ꯊꯨꯡꯅꯧꯅ ꯇꯝꯂꯝ ꯇꯥꯔꯒꯗꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯨꯡꯅꯅꯕ ꯁꯤꯜꯂꯛꯀꯅꯤ ꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠ ꯃꯁꯤꯗ ꯂꯩꯕ ꯍꯨꯏ ꯑꯗꯨꯅ ꯅꯦꯆꯔꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯎꯅꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥꯁꯨ ꯕꯥꯏ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯃꯗꯒꯤꯗꯤ ꯑꯚꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯄꯥꯝꯂꯤꯕ ꯄꯤꯛꯆꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯪꯒꯦ ꯊꯤꯖꯤꯜꯂꯨ ꯂꯩꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯥ ꯍꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯦꯁ ꯑꯗꯨꯗ ꯗꯤꯐꯦꯟꯁ ꯑꯣꯏꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯚꯔꯗ ꯂꯩ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯚꯤ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯐꯪꯒꯅꯤ ꯃꯗꯨꯅ ꯃꯌꯥꯝꯕ ꯍꯟ ꯆꯪꯉꯛꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯩꯅꯣ ꯍꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯕꯨ ꯃꯥꯡꯍꯟꯕ ꯆꯠꯈꯤꯕ ꯇꯥꯏ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯐꯥꯎꯕ ꯁꯨꯝꯕ ꯉꯝꯖꯗꯦꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯤꯕꯁꯦ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯤꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯚꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯦꯟꯇꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯚꯤꯅ ꯄꯦꯟꯇꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯦꯟꯇꯤꯡ ꯑꯁꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯩꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯐꯦꯛꯅꯦ ꯍꯥꯏꯕꯁꯤ ꯕꯣꯁꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯀꯨꯂꯥꯛꯀꯤ ꯃꯁꯥꯁꯤꯗ ꯌꯥꯎꯔꯤꯕ ꯀꯂꯔꯁꯦ ꯀꯔꯤ ꯃꯆꯨꯅꯣ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯣꯄꯔ ꯕ꯭ꯂꯨꯅꯤ ꯃꯗ ꯑꯚꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯆꯍꯤ ꯆꯅꯤꯒꯤ ꯃꯃꯥꯡꯗ ꯀꯣꯄꯔ ꯕ꯭ꯂꯨ ꯍꯥꯏꯕ ꯔꯪ ꯑꯁꯦ ꯂꯩꯔꯝꯗꯦ ꯃꯁꯤ ꯑꯃ ꯁꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯊꯣꯛꯈꯤꯕ ꯔꯪ ꯃꯆꯨꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯥꯏ ꯑꯗꯨꯗꯗꯤ ꯀꯣꯄꯔ ꯕ꯭ꯂꯨ ꯍꯥꯏꯕ ꯃꯆꯨꯁꯦ ꯌꯥꯎꯗꯕꯅꯤ ꯃꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯑꯃꯁꯨꯡ ꯗꯨꯄ꯭ꯂꯤꯀꯦꯠꯅꯤ ꯍꯥꯏꯕꯁꯦ ꯕꯣꯁ ꯅꯪꯅ ꯈꯪꯕꯅꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯃ ꯄꯤꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯇꯧꯗꯣꯔꯤꯕꯁꯦ ꯆꯨꯝꯅꯗꯒꯤ ꯅꯝꯊꯥꯛꯅꯤ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯗꯣꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯗꯅꯤ ꯑꯩꯅ ꯗꯤꯕ꯭ꯌꯥꯡꯀꯥꯕꯨ ꯅꯝꯊꯥꯛ ꯇꯧꯕꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯄꯦꯟꯇꯤꯡ ꯑꯁꯦ ꯗꯤꯕ꯭ꯌꯥꯡꯀꯥꯗ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯄꯤꯔꯨꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯅꯝꯊꯥꯛ ꯇꯧꯗꯣꯔꯤꯕꯅꯤ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯄꯦꯟꯇꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯑꯗꯨꯒ ꯄꯦꯟꯇꯤꯡ ꯑꯁꯤꯒꯤ ꯃꯃꯜꯁꯦ ꯂꯨꯄꯥ ꯀꯔꯣꯔ 15ꯅꯤ ꯍꯥꯏ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯄꯤꯅꯤꯡꯕ ꯃꯃꯜ ꯄꯤꯖꯁꯅꯨ ꯑꯩꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄꯦꯟꯇꯤꯡ ꯑꯗꯣ ꯄꯥꯝꯃꯤ ꯑꯚꯤꯅ ꯗꯤꯕ꯭ꯌꯥꯡꯀꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯦꯟꯇꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯤꯕ꯭ꯌꯥꯡꯀꯥꯅꯗꯤ ꯃꯍꯥꯛꯀ ꯎꯅꯅꯕ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯗꯦ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯊꯤꯡꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯤꯡꯗꯨꯅ ꯂꯝꯕꯤ ꯊꯩꯗꯨꯅ ꯃꯍꯥꯛ ꯂꯥꯛꯈꯤ ꯃꯗ ꯑꯚꯤꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯅꯪ ꯀꯥꯏ ꯌꯧꯔꯕꯒꯦ ꯃꯗ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯦ ꯅꯪꯅ ꯁꯤꯟꯕꯅꯤꯅ ꯑꯩ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤꯁꯦ ꯅꯪ ꯈꯪꯂꯝꯂꯅꯤ ꯀꯩꯅꯣ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯅꯪꯒꯤ ꯃꯤꯒꯤ ꯒꯥꯔꯤ ꯅꯠꯇ꯭ꯔꯥ ꯃꯍꯥꯛ ꯒꯥꯔꯤꯗꯨꯗ ꯀꯨꯝꯊꯗꯨꯅ ꯚꯦꯟ ꯑꯃꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯚꯦꯟ ꯑꯃꯨꯕꯗꯨꯗꯒꯤ ꯃꯤ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯚꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯛꯈꯤ ꯗꯤꯕ꯭ꯌꯥꯡꯀꯥꯁꯦ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯣ ꯀꯣꯄꯤ ꯇꯧꯕ ꯃꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯣꯐꯤ ꯁꯣꯞ 1ꯗꯨꯗ ꯀꯅꯥ ꯌꯥꯎꯈꯤꯕꯒꯦ ꯑꯗꯨꯒ ꯀꯣꯐꯤ ꯁꯣꯞ 2ꯗꯨꯗ ꯀꯅꯥ ꯌꯥꯎꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯨꯞꯅ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣ ꯀꯥꯞꯂꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯡꯀꯥ ꯐꯥꯕꯒꯤ ꯃꯔꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯘꯔꯤ ꯑꯗꯣ ꯀꯔꯣꯔ 10 ꯄꯤꯕꯗꯨꯗ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯘꯔꯤ ꯑꯗꯨ ꯐꯪ ꯇꯥꯔꯒꯗꯤ ꯗꯤꯕ꯭ꯌꯥꯡꯀꯥ ꯊꯥꯗꯣꯛꯑꯝꯕ ꯌꯥꯏꯅ ꯊꯥꯗꯣꯛꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯗꯤꯕ꯭ꯌꯥꯡꯀꯥꯗ ꯔꯦꯞ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯁꯦ ꯋꯥꯡꯅ ꯂꯩ ꯃꯍꯥꯛꯀꯤ ꯃꯤꯅ ꯗꯤꯕ꯭ꯌꯥꯁꯤ ꯀꯗꯥꯏꯗꯒꯤ ꯐꯥꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯤꯕ꯭ꯌꯥ ꯐꯥꯈꯤꯕ ꯃꯐꯝ ꯑꯁꯦ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯆꯠꯇ꯭ꯔꯒꯗꯤ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯒꯤ ꯒꯥꯔꯤ ꯊꯦꯡꯅꯈꯤ
ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯌꯦꯠꯂꯣꯝꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯂꯩ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯅ ꯄꯨꯂꯤꯁꯁꯤꯡ ꯂꯩ ꯑꯗꯨꯅ ꯃꯈꯣꯏ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯊꯦꯡꯅꯔꯝꯃꯤ ꯃꯗ ꯑꯚꯤꯅ ꯍꯥꯏꯔꯛꯈꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯁꯤꯅ ꯆꯠꯂꯤꯕ ꯈꯨꯆꯠ ꯑꯁꯤꯅꯗꯤ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯣ ꯌꯥꯝ ꯌꯥꯡꯅ ꯊꯧꯔꯝꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯝꯒꯅꯤ ꯑꯁꯨꯝ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯀꯔꯣꯝ ꯆꯠꯈꯤ ꯍꯪꯂꯗꯨꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯌꯔ ꯕꯣꯇꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯕꯤꯌꯔ ꯕꯣꯇꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤ ꯀꯔꯣꯝꯗ ꯊꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯚꯤꯅ ꯈꯪꯕ ꯉꯝꯈꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯕꯤꯌꯔ ꯕꯣꯇꯜ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯊꯛꯇꯨꯅ ꯒꯥꯔꯤ ꯑꯃꯗ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯚꯤꯅ ꯃꯍꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯃꯗ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯅꯝꯕꯔꯗꯨ ꯇ꯭ꯔꯦꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯅ ꯇ꯭ꯔꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥꯗꯨꯗ ꯗꯤꯕ꯭ꯌꯥꯡꯀꯥꯁꯨ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯔꯛꯈꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯂꯣꯟꯅ ꯆꯤꯟꯊꯣꯔꯛꯇꯨꯅ ꯑꯚꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯔꯆꯤꯜ ꯍꯤꯜ ꯍꯥꯏꯕ ꯃꯇꯝꯗ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯇꯠꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯚꯤ ꯃꯊꯥ ꯁꯥꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡ ꯆꯨꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟꯕꯣꯔꯗ ꯑꯃꯗ ꯆꯔꯆꯤꯜ ꯍꯤꯜ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯇꯩꯁꯜ ꯂꯩꯔꯝꯕꯗꯣ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯂꯣꯏꯅ ꯀꯣꯔꯛꯈꯤ ꯑꯗꯨꯒ ꯆꯔꯆꯤꯜ ꯔꯣꯗ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯎꯕ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯁꯪꯒꯣꯝ ꯊꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯚꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯈꯤꯔꯝꯃꯤ ꯊꯋꯥꯏ ꯀꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕꯁꯨ ꯊꯦꯡꯅꯔꯝꯃꯤ ꯈꯣꯡꯎꯞ ꯑꯗꯨ ꯍꯨꯏ ꯑꯃꯅ ꯆꯦꯜꯂꯒ ꯄꯨꯔꯗꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯒꯦꯔꯦꯖ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ ꯑꯚꯤꯁꯨ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯚꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯜꯂꯝꯃꯤ ꯑꯚꯤꯁꯤ ꯑꯪꯀ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯇꯥꯍꯧꯕꯗꯒꯤꯗꯤ ꯈꯨꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯚꯤꯅ ꯈꯣꯡꯎꯞ ꯑꯗꯣ ꯈꯨꯟꯒꯅꯨ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯈꯔ ꯂꯩꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨꯗ ꯅꯥꯟꯊꯨꯔꯗꯨꯅ ꯇꯨꯁꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯃꯊꯟꯇ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯌꯩꯁꯤꯜꯂꯛꯇꯨꯅ ꯂꯣꯏꯅ ꯋꯥꯟꯊꯍꯟꯈꯤ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅꯗꯤ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯊꯥꯖꯕ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯥꯏꯕꯛꯅ ꯇꯝꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯑꯁꯦ ꯀꯟꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯈꯣꯡꯎꯞ ꯑꯁꯦ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯍꯨꯏ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯒꯤꯗꯤ ꯍꯨꯏꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯈꯤꯕ ꯆꯔꯆꯤꯜ ꯔꯣꯗ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨ ꯅꯣꯡ ꯆꯨꯔꯛꯇꯨꯅ ꯑꯩ ꯆꯔꯆꯤꯜ ꯔꯣꯗ ꯑꯗꯣ ꯎꯕ ꯐꯪꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯨꯡꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯄ꯭ꯂꯥꯅꯤꯡ ꯑꯝꯇ ꯆꯪꯗꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯤꯕ꯭ꯌꯥꯡꯀꯥꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅꯁꯨ ꯑꯚꯤꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯗꯤꯕ꯭ꯌꯥꯡꯀꯥꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯄꯥꯅ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯒ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯈꯔꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊꯥ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯅꯥꯟꯊꯣꯛꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯨꯔꯣꯞꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜ ꯐꯦꯛꯇꯔꯤ ꯑꯗꯣ ꯃꯗꯨꯒꯤ ꯏꯟꯚꯦꯁꯠꯃꯦꯟ ꯀꯝꯄꯅꯤ ꯑꯃꯅ ꯏꯟꯚꯦꯁꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯧꯕꯤꯌꯨ ꯌꯥꯗꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯚꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯣꯜꯂꯤꯕꯁꯦ ꯅꯣꯔꯠ ꯋꯦꯁꯇ ꯑꯣꯜꯂꯤ ꯑꯗꯨꯅ 42 ꯗꯤꯒ꯭ꯔꯤ ꯂꯩꯊꯣꯛꯇꯨꯅ ꯏꯁꯇ ꯑꯣꯟ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯚꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯄꯥꯒꯤ ꯇꯦꯕꯜ ꯑꯗꯣ ꯏꯁ ꯂꯣꯝꯗ ꯂꯩꯊꯣꯛꯍꯜꯂꯝꯃꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯗ ꯌꯥꯝꯅ ꯊꯥꯖꯔꯤꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯍꯥꯏꯔꯝꯃꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯅꯪꯗꯧꯅ ꯇꯧꯏ ꯌꯥꯝꯅ ꯁꯤꯡꯉꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯑꯃꯁꯨꯡ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯄꯄꯥꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯁꯨ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯕꯅꯤ ꯃꯤꯅꯤꯠ 10ꯗ ꯑꯣꯏꯇꯥꯔꯒꯁꯨ ꯎꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩ ꯄꯦꯔꯤꯁꯇ ꯂꯩꯒꯅꯤ ꯇꯥꯟꯖꯥꯗꯨꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯃꯣꯔꯣꯀꯣꯒꯤ ꯄ꯭ꯔꯤꯟꯁ ꯑꯗꯣ ꯅꯍꯥꯛꯀꯤ ꯕꯥꯔꯗꯦ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯟꯗꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯦꯜ ꯊꯥꯔꯛꯏ ꯃꯣꯔꯣꯀꯣꯒꯤ ꯄ꯭ꯔꯤꯟꯁ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯕꯥꯔꯗꯦꯗꯨ ꯂꯟꯗꯟꯗ ꯁꯤꯟꯕ ꯇꯥꯔꯝꯃꯤ ꯃꯗꯒꯤꯗꯤ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯃꯤꯅꯤꯠ 5ꯗꯪ ꯎꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯕꯜ ꯑꯁꯦ ꯍꯥꯟꯅ ꯃꯐꯝꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯁ꯭ꯄꯦꯟꯒꯤ ꯏꯟꯚꯦꯁꯇꯔ ꯑꯗꯨꯅ ꯏꯟꯚꯦꯁꯠ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯦꯕꯜ ꯑꯗꯣ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ
ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯄꯥꯗ ꯉꯁꯤ ꯀꯣꯔꯠꯇ ꯀꯦꯁ ꯑꯗꯨꯒꯤ ꯍꯤꯌꯥꯔꯤꯡꯅꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒ ꯊꯦꯡꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯕꯤꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯗꯥꯏ ꯆꯠꯇꯨꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯑꯣꯏꯗꯕ ꯇꯧꯔꯤꯕꯗꯣ ꯑꯁꯦꯡꯕꯗ ꯑꯣꯟꯊꯣꯛꯄ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯕꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯦꯟꯇꯤꯡ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯀꯥꯔ ꯃꯅꯨꯡꯗ ꯈꯕꯔ ꯄꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯔꯤꯀꯦꯠ ꯐꯦꯟ ꯑꯃꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀ꯭ꯔꯤꯀꯦꯠ ꯐꯦꯟꯁꯤꯡꯅ ꯐꯨꯗꯨꯅ ꯂꯩꯕꯒꯤ ꯄꯥꯎ ꯑꯁꯤ ꯎꯕ ꯐꯪꯈꯤ ꯄꯥꯎ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛ ꯐꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯐꯨꯅꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯕꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯎꯅꯒꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯐꯨꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯗ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯩꯈꯣꯏ ꯕꯥꯕꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯑꯗꯣ ꯃꯍꯥꯛ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯅꯤꯡꯒꯅꯤ ꯃꯗꯨꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯃꯈꯣꯏꯗ ꯇꯥꯏꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯈꯔ ꯐꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀ ꯎꯅꯕ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯕꯤꯁꯨ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯗꯨꯗ ꯏꯟꯚꯤꯇꯦꯁꯟ ꯄꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯑꯕꯤꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯅꯝꯊꯥꯛ ꯇꯧꯕꯤꯈꯤꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯕꯤ ꯗꯤꯕ꯭ꯌꯥꯒ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯁꯨ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯒꯤ ꯄꯥꯔꯇꯤꯗꯨ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯕꯤꯅ ꯗꯤꯕ꯭ꯌꯥꯡꯀꯥꯕꯨ ꯊꯥꯒꯠꯂꯝꯃꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ ꯗꯤꯕ꯭ꯌꯥ ꯍꯥꯏꯕꯁꯤ ꯗꯤꯕ꯭ꯌꯥꯡꯀꯥꯒꯤ ꯃꯃꯤꯡ ꯑꯇꯦꯟꯕꯅꯤ ꯗꯤꯕ꯭ꯌꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯟꯅꯧ ꯃꯔꯝꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯑꯕꯤꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯗꯤꯕ꯭ꯌꯥꯡꯀꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯕꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯕꯤꯒ ꯎꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯝꯃꯤ ꯑꯕꯤꯔꯥꯝ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯂꯩꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯔꯥꯞ ꯑꯃ ꯂꯥꯛꯈꯤ ꯃꯗꯩꯗ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯌꯥꯝꯅ ꯐꯖꯩ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯀꯨꯔꯥꯞ ꯄꯥꯝꯕ꯭ꯔꯥ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣꯝꯁꯨ ꯀꯨꯔꯥꯞ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯕꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯉꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕు ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯂꯕꯅꯤ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨꯝꯅ ꯈꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯄꯪꯕ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯁꯦ ꯃꯤꯅꯤꯠ 5 ꯈꯛꯇꯅꯤ ꯃꯤꯅꯤꯠ 2ꯃꯨꯛꯇꯤ ꯑꯕꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯂꯩꯃꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕꯅꯤ ꯃꯗꯨꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯝ ꯁꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯣꯝꯅ ꯃꯤꯅꯤꯠ 2ꯁꯦ ꯃꯥꯡꯍꯜꯂꯝꯃꯣꯏꯗꯕꯅꯤ ꯑꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯝꯅ ꯁꯤꯡꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯁꯦ ꯃꯤꯅꯤꯠ 5ꯗ ꯂꯦꯞꯄꯝꯃꯣꯏ ꯑꯗꯨꯒ ꯑꯕꯤꯅ ꯃꯉꯣꯟꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯀꯧꯇꯂꯤꯌꯥ ꯍꯥꯏꯅ ꯀꯧꯈꯤ ꯀꯧꯇꯂꯤꯌꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯦ ꯔꯃꯦꯁꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯧꯇꯂꯤꯌꯥ ꯍꯥꯏꯕ ꯃꯤꯡꯁꯦ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯍꯥꯛꯀꯤ ꯒꯦꯝ ꯍꯥꯏꯕꯗꯤ ꯕꯣꯜ 2 ꯄꯨꯊꯣꯛꯇꯨꯅ ꯕꯣꯜ 2ꯁꯤꯗ ꯑꯃꯅ ꯁꯅꯥ ꯌꯥꯎꯏ ꯑꯃꯅ ꯂꯨꯄꯥ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒꯣꯜ ꯈꯟ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯣꯜ ꯑꯃ ꯊꯥꯡꯖꯟꯗꯨꯅ ꯑꯩꯒꯤ ꯆꯣꯏꯁꯅ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯕꯤꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯤꯑꯣꯏꯕꯁꯦ ꯀꯦꯇꯦꯒꯣꯔꯤ 3 ꯊꯣꯛꯅ ꯊꯝꯃꯤ ꯌꯥꯝꯅ ꯄꯪꯕ ꯑꯃ ꯈꯔ ꯁꯤꯡꯕ ꯑꯃ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯡꯕ ꯑꯃ ꯑꯄꯪꯕ ꯃꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯕꯣꯟ ꯑꯁꯦ ꯃꯁꯤ ꯈꯜꯂꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯕꯅꯤꯅ ꯃꯁꯤ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯕꯣꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯈꯤꯒꯅꯤ ꯈꯔ ꯁꯤꯡꯕꯗꯨꯅ ꯀꯝꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯕꯣꯜ ꯑꯁꯦ ꯃꯁꯤꯗ ꯁꯅꯥ ꯌꯥꯎꯔꯝꯃꯔꯣꯏ ꯃꯔꯝꯗꯤ ꯅꯪꯅ ꯃꯁꯤꯗꯩꯗ ꯄꯤꯔꯕꯅꯤꯅ ꯑꯇꯣꯞꯄꯁꯤꯗꯗꯤ ꯁꯅꯥ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯃꯁꯤꯗꯅ ꯑꯃꯨꯛ ꯁꯅꯥ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯣꯜ ꯑꯁꯤ ꯊꯥꯡꯗꯣꯔꯛꯂꯕꯅꯤ나 ꯅꯪꯅ ꯃꯁꯤꯗꯩꯗ ꯁꯅꯥ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯕꯣꯜ ꯑꯁꯤꯗꯗꯤ ꯁꯅꯥ ꯌꯥꯎꯗꯨꯅꯤ ꯑꯗꯨꯕꯨ ꯑꯃꯗꯨꯗꯗꯤ ꯌꯥꯎꯔꯔꯣꯏꯗꯕꯅꯤꯅ ꯑꯩꯅ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯕꯣꯜꯁꯦ ꯑꯣꯏꯅ ꯈꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯀꯔꯝꯅ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤꯕ ꯑꯁꯦ ꯁꯪꯂꯀꯥꯟꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯕꯤꯅ ꯊꯣꯛꯈꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯀꯧꯇꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯗꯤ ꯃꯤꯁꯛ ꯑꯃꯈꯛꯇꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯈꯤꯕꯅꯤ ꯔꯃꯦꯁ ꯆꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤ ꯅꯄꯥꯗ ꯑꯩꯅ ꯂꯧꯅꯝ ꯇꯧꯏ ꯁꯤꯅꯤꯅꯦ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯪꯖꯈꯤꯕꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯃꯤꯠ 2-3ꯗ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯤꯕꯁꯤꯅꯗꯤ ꯅꯪꯒꯤ ꯅꯄꯥꯁꯦ ꯁꯤꯗꯧ ꯀꯨꯏꯔꯝꯃꯔꯣꯏ ꯆꯍꯤ 1 ꯅꯠꯇ꯭ꯔꯒ ꯊꯥ 1 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕꯤꯅꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯆꯠꯅꯩ ꯅꯪꯒꯤ ꯅꯄꯥꯒ ꯑꯩꯒ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯈꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯂꯧꯅꯝ ꯇꯧꯔꯝꯗꯨꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯂꯧꯅꯝ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯥꯔꯠ ꯃꯈꯜ ꯑꯃꯅꯤ ꯌꯦꯡꯉꯨ ꯅꯪꯁꯨ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯅꯝꯊꯥꯛ ꯇꯧꯕꯤꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯌꯦꯡꯉꯨ ꯀꯔꯣꯔ 50 ꯄꯤꯕ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯄꯦꯟꯇꯤꯡ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯁꯤꯅꯤ
ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯇꯥꯡꯕ ꯒꯤꯐ ꯑꯃ ꯄꯤꯔꯤ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯍꯜꯂꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯍꯥꯛꯀꯤ ꯕꯦꯡ ꯑꯦꯀꯥꯎꯟꯇꯣ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯛꯈꯤ ꯄꯩꯁꯥ ꯑꯁꯤ 35,000 ꯀꯔꯣꯔꯁꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯁꯤ ꯆꯍꯤ 30 ꯆꯨꯞꯅ ꯇꯥꯜꯂꯛꯄ ꯁꯦꯟꯐꯝꯅꯤ ꯃꯁꯤꯕꯨ ꯅꯪꯅ ꯅꯨꯃꯤꯠ 30ꯅꯤꯗ ꯄꯨꯡꯍꯥꯡ ꯍꯥꯡꯍꯟꯕ ꯄꯥꯝꯂꯤꯕꯅꯤꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯅꯣꯛꯂꯛꯈꯤ ꯇꯥꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯇꯨꯅ ꯄ꯭ꯔꯤꯟꯁ ꯃꯣꯔꯣꯀꯣꯗꯣ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯪ ꯎꯅꯕꯁꯦ ꯇꯣꯛꯂꯁꯤ ꯑꯩ ꯃꯤ ꯎꯅꯒꯗꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯎꯅꯕ ꯆꯠꯇꯣꯔꯤꯗꯣ ꯀꯅꯥꯅꯣ ꯄ꯭ꯔꯤꯟꯁ ꯃꯣꯔꯣꯀꯣꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯤꯟꯁ ꯃꯣꯔꯣꯀꯣꯗꯣ ꯑꯩꯅꯅꯤ ꯅꯪꯅ ꯅꯪꯒꯤ ꯕꯥꯔꯗꯦꯁꯤ ꯄꯦꯔꯤꯁꯇ ꯇꯧꯅꯤꯅ ꯇꯧꯔꯝꯕꯗꯣ ꯑꯩꯅ ꯂꯟꯗꯟ ꯑꯁꯤꯗ ꯇꯧꯍꯟꯈꯤꯕꯅꯤ ꯑꯗꯨꯅ ꯄꯨꯡ ꯑꯃꯗꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯎꯅꯕ ꯌꯥꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯎꯅꯅꯕ ꯁꯤꯟꯕꯅꯤ ꯑꯕꯤꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯒꯤꯐ ꯑꯣꯏꯅ ꯈꯕꯔ ꯈꯔ ꯄꯤꯔꯝꯃꯤ ꯈꯕꯔ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯌꯦꯡꯍꯜꯂꯒ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯑꯦꯝꯄꯥꯌꯔꯁꯦ ꯅꯤꯡꯈꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯤ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯒꯤ ꯆꯛꯂꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯐꯣꯡꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯥꯎꯟ ꯑꯃꯁꯤ ꯅꯠꯇꯅ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯑꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯕꯤꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯅꯉꯣꯟꯗ ꯃꯤꯅꯤꯠ 59 ꯂꯩꯔꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯟꯖꯍꯧꯔꯣ ꯍꯥꯏꯗꯨꯅ ꯀꯥꯡꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ ꯑꯕꯤꯅ ꯃꯍꯥꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠꯁꯤꯡ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯍꯦꯛ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯁꯋꯥꯔꯗ ꯆꯪꯒꯅꯤ ꯑꯦꯀꯥꯎꯟ ꯆꯪꯒꯅꯤ ꯀꯔꯝꯕ ꯕꯦꯡꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯣꯗꯁꯤꯡ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯍꯥꯛꯀꯤ ꯕꯦꯡ ꯕꯦꯂꯦꯟꯁ ꯌꯦꯡꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗꯨꯁꯨ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯀꯣꯗꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯗꯤꯚꯥꯏꯁ ꯑꯃ ꯊꯝꯗꯨꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯒꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯦ ꯂꯩꯇꯥꯔꯒꯗꯤ ꯍꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯡ ꯑꯁꯤꯗ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯕꯦꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯨ ꯍꯥꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯦꯀꯥꯎꯟ ꯍꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯣꯔ 2 ꯆꯪꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯄꯦꯟꯇꯤꯡ ꯑꯗꯨ ꯂꯩꯕ ꯃꯇꯝꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯖꯔꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗꯤ ꯃꯊꯟꯗ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯄꯦꯟꯇꯤꯡꯗꯣ ꯑꯔꯦꯝꯕꯗ ꯄꯤꯕꯅꯤ ꯃꯥꯗꯤ ꯄꯦꯟꯇꯤꯡꯒꯤ ꯐꯖꯕ ꯑꯁꯤꯁꯨ ꯈꯪꯗꯦ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯨꯡꯂꯪ ꯂꯪꯗꯨꯅ ꯐꯖꯕ ꯍꯦꯟꯒꯠꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯈꯪꯗꯦ ꯃꯍꯥꯛꯀꯤꯗꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯦꯟꯇꯤꯡ ꯑꯗꯣ ꯑꯗꯨꯝ ꯄꯤꯔꯝꯒꯗꯕꯅꯤ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯄꯦꯟꯇꯤꯡ ꯑꯗꯣ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯊꯦꯜꯍꯜꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯄꯥꯒꯤ ꯑꯅꯥꯕꯗꯨ ꯍꯦꯟꯖꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤ ꯃꯌꯥꯝꯕꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯊꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯑꯗꯣ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯕꯤꯗ ꯆꯩꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯦꯟꯇꯤꯡ ꯑꯃꯗ ꯂꯣꯏꯅ ꯆꯪꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯕꯤꯗ ꯆꯩꯈꯤ ꯑꯗꯨꯒ ꯀꯥꯟꯅꯕꯁꯨ ꯀꯔꯤꯝꯇ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯣ ꯅꯪ ꯈꯛꯇꯒꯤ ꯄꯩꯁꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯕꯅ ꯆꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯑꯝꯇ ꯄꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯣꯔꯣꯛꯇ ꯕꯤꯈꯥ ꯅꯤꯕꯒꯤ ꯐꯤꯕꯝ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯕꯤꯔꯥꯝꯅ ꯆꯩꯔꯝꯃꯤ ꯕꯕꯥꯗꯤ ꯁꯤꯗꯣꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯋꯥꯍꯜꯂꯝꯗꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯋꯥ ꯑꯁꯦꯡꯕꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯌꯥꯝꯕ ꯑꯍꯟꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯟꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁా ꯃꯌꯥꯝ ꯑꯗꯣ ꯑꯕꯤꯅ ꯄꯦꯟꯇꯤꯡ ꯑꯃ ꯂꯩꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯃꯆꯥꯅꯨꯄꯤꯗ ꯒꯤꯐ ꯇꯧꯊꯣꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯇꯝꯂꯝꯃꯤ ꯃꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯎꯄꯥꯗ ꯕꯕꯥ ꯁꯤꯔꯀꯥꯟꯗ ꯄꯥꯎ ꯍꯥꯏꯔꯣ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤꯅ ꯑꯩ ꯃꯩ ꯆꯝꯕꯗꯤ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔ ꯆꯠꯈꯤ ꯃꯄꯥꯅ ꯑꯕꯤꯗ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯅꯪꯅ ꯃꯇꯝ ꯀꯌꯥꯝ ꯄꯤꯔꯝꯃꯤꯕꯅꯣ ꯁꯠꯄꯥꯜ ꯁꯤꯡꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯁꯠꯄꯥꯜ ꯍꯥꯏꯔꯤꯕꯁꯤ ꯔꯃꯦꯁꯀꯤ ꯃꯃꯥꯟꯅꯕꯅꯤ ꯅꯪꯒ ꯃꯥꯒ ꯎꯅꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯑꯩꯁꯦ ꯅꯨꯃꯤꯠ ꯀꯌꯥꯝ ꯍꯤꯡꯈꯣ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕꯗꯤ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯤꯗꯕꯤꯗ ꯂꯩꯔꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥꯅ ꯐꯤꯔꯥꯝꯗ ꯗꯤꯕ꯭ꯌꯥꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯂꯃꯟ ꯑꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨ ꯐꯪꯉꯤ ꯑꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯇꯅꯦꯜ ꯑꯃꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯍꯥꯛꯀꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗꯣ ꯍꯦꯛ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯍꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯑꯗꯣ ꯄꯨꯂꯤꯁ ꯀꯌꯥ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯕꯨ ꯍꯦꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯂꯧꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯅꯪꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯁꯦ ꯑꯃꯠꯇ ꯇꯨꯝꯍꯟꯗꯕꯤꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯕꯤꯔꯥꯝꯗ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯑꯃ ꯄꯤꯔꯗꯨꯅ ꯃꯁꯤꯁꯦ ꯑꯩꯒꯤ ꯑꯦꯛꯁꯦꯁ ꯀꯥꯔꯗꯅꯤ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯆꯪꯕ ꯌꯥꯕꯅꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯨ
คริสตันมูทีน่า device มุตุกตุนะมาสิ device เสสแตลไลท์ก็ลิงก์ตัวนี้อดูกา password เสปุ่งคุดิ้ง change ตัวนี้อดูน่าไอกี้ account ดาจังเกให้ตระกดีมาสิเด็ก password เสยังก็หาก็ได้บัดนี้อดูกามาสิวเฮกตัวว่าสิดีอทุกตัวบัดนี้ไอ้หนุ่มพ่อมาสิไล่เสมาท้าสาบอีไล่อิมนี่ให้ไปดีนั่งกินแต่มุกตลาดพอดีนั่นทีไอ้ไหนกี่จานไปกินแต่มุกตลาดพอดีนึกพี่มาจ้าสิงห์ปุ่นสีดาตากกันนี่เลยมาตากกันสินะนุกสีบกินมามังดามาหาหนุ่มมาป้าเสบุฮีโร่ตรงนั้นขลังมีอดูกากริกุมบ้ามาป้าสินะนุกสีบดูบุทิ้งตารกดีบิลันนี่นักขลัยมาดูขันแต่นับไปตรงมุกตากริกิทิ้งรีบน้อยไปเสไอ้นักขังกันบ้าป้ามีมาแล้วมาดูนักเสกันบ้ามีน้อยไปเสมังวันนักขังกันบ้าป้าไปกินแต่มุกตาไอ้นักมหาภูมาพ่อมาสินะปวดขี้ไปได้ให้ตัวน่ะมาพ่อมาดูตาดิบยาเล็บตัวเลรามีอดูกาบิดาสาวตัวนั้นมาพ่อมาดูตากิสัตคิรามีตอนจ้าตัวคริสต์มูตินะฮาร์คีเกมมาสานสิระมาท้าสายเกมมาทำมาดูตาเกมสานสิระให้เราพูดกันดีอภินาหัดหัวตัวจังเชลตัวฮาร์คีการิกุมมาทำดัสูเกมมาเสนาสานทันสานพูดทำเจ้าอดูกาบอลสิเด็กสนาเสนั่นนักลูการิกุมมาสนาขันตารกันดีนั่งนัดุมนัดจานุปิกิพุสิเดฮีโร่กันนี่นัดตรกันดีไอ้นัดุมโอ้กันนี่ไอ้กิจอยสีสีเนี่ยฮาร์มดนาอภิดูมาฟังมาดูตะกี้ดิบยาตานัดุนจัดคิรามีคริสตันมูตินาบอลมาขันเกตตัวมาตันดามหาคิมีดูกุบเชลกามาสตรีบอลมาขันลูหัดนาร์คีขันลูมาตันดาดีบอลดูเซลปาโรรามีไอ้ดีกันตรงนั้นไม่ที่บัสเลยเตนั่งไม่ที่ระบันฮาร์มดนาคริสตันมูติดูมาฟังมาดูตะกี้จัดคิรามีดิบยาสุบาลมาดูยูทักตุนเลรามีมาฟังมาดูตาวิลาคีอภินูมหาคีมีตุดาทิชาอันนี้โปรให้ตุนฮารามีมาคิมีตุสูทิชาอันมาขัดปูตุนหลักรามีอภินูดิบยามาลาตจังเช่นตุนาไอ้กีลามันคุมบัสซิจูอาเซงมันนี่ดูกาไอ้กีนุสิบัสซิจูอาเซงมันนี่นุสิบามาสุลามันคุมบัสเซ่ค็อกเทลดาวน์มิกซ์ตกเชิงกันนุสิรับมาตั้มดามาดูปูมาพุ่งพานุสิบามาสุจังอีอดูนาลามันคุมมาตั้มดาสูสาวบามาจังอีอดูกาไอ้กีดาวยาดาวให้ตาระกดีมาสิปุนามุตตะตอริบันนี่เดียร์สุมาคุยนี่ได้อยู่ฮัจลัมดรามาพุ่งมาดูตะกี้สัตคิรามีอภินาทิชาร์ตุลกโซนตุนาเดียร์กิมาลักตะลักลามีอภินาคีมามังทักตะทุกข์อยู่ไม่อามต่อล้วนนักกอกทัวสิมาโกเตมโหสิให้ตุนฮากีดิบยานมังวนดาเตโกลมาปิรามีเตโกลตุลงทุกข์ให้ตุนฮารามีเตโกลตุลงทุกข์มาตันดากายคิรามีเตโกลตุลโซลีฮารักสันตันนับริยงให้ตุนสุฮารักีไอ้กิทามวยเสมาสิกิเตโกสิกัสมานีกายบุกายคราดีชันจันบิยาเดฮัมตุนาดิบยาดุมห้องดูได้สักคิรามีมีสิ่งมาลาตุลาตุนามาท้าสาวตุนเลรามีอภินารักีดิบยาสิกาวน์ไปตมุตากริกริกุมบักระหารมาดามหากิมีตุนฮารักีนักเสดิบยานหัวตุกิดุนสักเร่นักคนหายไปตุลีสาวบุยเอาดีไอ้เนสาวบัสเซ่คริสตันมูติจะแต่งนับยาไปมองเนสาวดูอดูไอ้เนสาวไปเลเวลเซ่คริสตันมูติจะสุดสาวน์ตรีบนี่มหากิมมาลสิงห์ตุนฮากีสเปนดาคริสตันมูติกีวอลคัมพานีมาตรงนับไปตมุตายามกันเซลลังบุฟนารีกาลิกุมมาดูกีวอลคัมพานีตัวเฟลไว้ตารกดีมหาปูมังดูระบนี่อดูก็สาวบุษอรุวิตสาวตรีบนี่มาพูดมาดูระมีแก่เหล่าตุนาอัตามมาขกิบัตเตอร์ฟลายส์เลยให้ตุนาวอลคัมพานีตัวหางไปอะไรให้ตุนาโปรเทสต์ตัวฮอร์มีคริสตันมูตินาดีน้องนี้เลยก็กเมเดียบล้อลอยให้ตุนายามนักก้มเลยถูกละมีอภิยมสุงมหาคิดมาดูสเปนยาวก็มาตั้มดายาพุตกีมีขนาดพาดุนปูดุนจัลมีมาคุยบุพาดุนปูริวมีสิ่งตุดีดิบยากิมีสิ่งวัยดุนเลยมีมาดีดีอภิกิมีตุนฮารักีการิกุมันหางน่ะอุนันิบตารกดีพอนตรกไปยาดรสมัยนั้นพาดรสุให้ตุนฮารักีนักคนมาพบมาเสียหลักเพื่องั้นสิก็หลักปนตีนุ่มหุ่นนี่ก็มามังตลักปนีเฮกหลักปกันคนน่ะเนสเซลไลบรารีจัดตุนาอีโคโซนกับมารีเลยนะว่าอาร์ติเคิลดูอาคุยกับปากิมายกทัศน์เนี่ยไปตรงตาลอร์มีอดูก็มาดูที่ด็อกิเมนต์ไม่อามาดู External Ministry of Spain จัดตุนานักคนน่ะสมิตุกสมบัตินัตระมาดูที่มาทั้งนี้มีแต่นักคนน่ะมาพูดมาดูเลยรีบมีสิ่งดาฮัจลัดนาโปรเทสต์หุ่นเขียนนัตระอาสมน่ะมาคนน่ะก้าวขึ้นโฟโต้ดูอภิเดปีดูนาดิบยานะมาขัดตารามีมาสิกิพลานเสตัวดูนาไอ้คุยกับบ้าเสนั่งน่ะมังตานะพิเศษบันนัตระมาสิกิโอเปอเรชั่นสิกิมัมมิเชนักคนน่ะ LEAD ให้ดูนาทวลีลัดนาไลบรารีไว้เลยดูนา Environment Minister ตัวไว้เลยดูนา Education ตัวไว้เลยอดูก็ดีสินะก็อินโนไอบัสไอ้ House of Country มาดู Country พาวดีนักคนมาพูดสิ่งเล็กๆแต่เป็นให้ดูนาดิบยานะฮารักีมาดูเรื่องที่อภินะฮารักีดีนะให้สินะดิบยาให้เป็นให้ดูนาฮารามีไอ้มาพูดสิ่งนักคนบ้าๆที่มุตลักปนตีนั่งที่มุตลักที่เป็นให้ดูนาฮารักีมาดูดิบยานะตานิ่งที่ให้ดูนาฮารามีอภินะมหาคิมิสิ่งตัวดาดิบยาให้ดูอีระให้ดูนาสาวรามีมาดูที่ดิบยานะพัซเซิลแมมโปรตุนานั่งวักขันขันไปอร่อยมาสิพัซเซิลแมมเซ่ซอฟต์ตัวให้ดูนาฮารักีอภินะพัซเซิลสิ่งตัวยามละลายซอฟต์ตัวมีบางวันเรา question แค่หังมี question สิ่งตัวกี้ answer ตัว question หังถึงไอ้มามังดามหาหนุ่มเว้นฮารามีมาดูกันดูนั่นเราให้ดูนาดิบยานะฮารักี
มีเมื่อกันนั้นเลยตาระกดีมีตัวโยกันเสอันนี้เลยป่าวงามีให้ตุนหามีมาได้ดิบยาสุดท้ายตุนาคาราลับทุกตุนาอมุหังไอมาได้ขันนักชโลตาบกระวาลีให้ตุนาฮารักขีดิบยานายามนังกับมูดูอุปมาตัมดาอภินานังหังกัดบุกเซนเปปาร์ตุดีมาพูดมาสิทธรรมมีให้ตุนาดิบยาได้พิรามีดิบยานายรู้จักกิตบุปมาตัมดาอภิลาตุนาฮารักขีอีบานีวาริชนะบุปมาตัมดายามนักชนนักขีบุปมาตัมดุนานังวันดาคิสโตนิคิวนีอะตุกีอิโมชันเสไอวันดาปันดุนาเลยเรมาตุตกทุกตาระกดีพารามาตาระนิให้ตุนาฮารักขีมาตุดาดิบยานาฮารักขีตานิกตัดสินสนุกิโนมาดาบินาร์กีการิกุมบ้านังในวันนุชิดาบ่อยแต่ละก็ดีไอ้นังวันคิดว่ามันตั้งแต่นังเคยสุขลุยเดบนัตระดิบยาสุอบิดานุชิดาบ่สาบนี่นะเคยสุขายติดตัวให้ตันฮาร์กีไอ้นังวันนักคนสินึงบัมสุยาวิให้ตันฮาร์มีมาดูดาดิบยาสีคำเปรกขังละมีนังในวันนุชิดาบ่นี่นะมาดูตัวมันตั้งแต่นังเกมตะขลุยเดบนี่เนี่ยให้ตันฮาร์กีตัวไอ้นังวันนักเกมตะนุชิดาไอ้เกมตะขลุยให้ตันฮาร์กีดิบยานะบิกิมันตั้งใจบ่มันตั้งแต่โซลทับเทบหอนบ่มันตั้งแต่นังเสียงวันนุชิบมาลีโซลทับเทบหอนให้ตันฮาร์กีมาได้ดิบยานะคริสโตที่ให้ตันฮาร์มีอารุตาระกดีการิกุมนังในวันนุชิบเป้าตาระกดีนังเกียสโตรเจนเลเวลเสยามนวางกันนี่ให้ตันนะดิบยามาซ้ำทัดตุนามาสิเทสตัวก็นังเกียสโตรเจนเลเวลเสวางที่ขังกันนี่ให้ตันฮาร์กีอาตุกานังในบุนุชิบนุชิดาบราสุขังนี่ให้ตันฮาร์มีมาดูกี่เดียบินาไอฮาวจิตีการิมตัวตรงนี้ได้แฮมดนามาฟังมาดูกี่ตุมสัตคิรามีดิบยาสุงักตุนาตุมังยิงตุนเลฮาวีสามดูปูตุนามาคนเล็บอมตะลาตุนาดิบยาเกสโตรเจนเลเวลเซเทสต์ตัวกี่ให้ตันฮาร์มีดิบยาสุหอยให้ตุนาปุณณลามินตุนาเทสต์ตัวมินรามีดิบยานะอภิปูหิตามพมตะปรคีดังในสเปนเดลาพมตัมดามาฟังมาเสนั่นมาริสุโบนลาคิบสกาตุนีดีกิมินิงให้เสดอกยัดให้เป็นตราให้ตันฮาร์กีไอเบดีหิตามพมให้เป็นนี่นักคนมาฟังสิราสางากีสมักเลอร์มากูนับลาคิบนี่ako ye project adu ya di yeng bala kunu mi da na koina sanga singa se mafam adu thajun duna ako ye project se fail oi na sin banatra ai na ga lep ta chapagi maram di ai gi feeling yeng ba yeng da ba yuwa ka sunati nangi mata mangan na bagi da mut chapani adu ga hojikti investigation team madu so laklamani adu ga makoina yare ha ba gi certificate chu pera magani nanu matha sawi mo do ubu matam dai wakhan ngai haram duna dibya mafam du gi chatkirami abisu mahaki gare do yang thok tuna लंबीदा सुम लाक्टमी दिव्याना महाकी जेडी अभिबू कथान तानबीदम हारमी असोम नाकंदना दिव्यांकाबू के गैस लिमिटेड की सीईओ मपान हापचलमी अभिबू मखोइना अतांग मखलगी उची एमबू फाई हाइदुना पुलिसना फानखिबनी अदुबू पुलिसनादी इचम चंबा उचीनी हाइदुना अभिदू ngataना थादोखिरमी दिव्याना अभिदू हौजिती बेलगी लथोरो हाइदुना हारमी अभिदी ngसाइना बेल थोखरे अदुगा उची दुसु अचम उची नि हाइदुना हारमी मसी क्राइम नते हाइदुना पुलिसना मखोइबो थादोखरे हाइदुना जेडीना दिव्या हारमी दिव्या हारके रुइतारगदी दी हाबसी दोग्यान नतबा याय मरमदुना आइगी तुंगिलो हाइदुना मखोइनि संगछलतुना पार्टी दुरा लाकपा डॉक्टर दुरा संगछलतुना हारकी मियोइबगी साममदगी एस्ट्रोजन लेवल से टेस्ट तौयाब्रा मर डॉक्टर तुना यादी हाइदुना हारमी मदगी दिव्यासु लैब तमना लाकी दुगा लैब ता हंगबो मतमददी नंगी डीएनए टेस्ट तौबिदमक्ता अभिना हारखिबनी अदुगा नंगसु डीएनए नि टेस्ट तौरमिदो हाइदुना हारमी डॉक्टर अदुना मखा तारखी नुमिद अदुदा नंगी डीएनए से कनागुम्बगी डीएनए मगा मानबरा येंगो हाइदुना आइंगोन टेस्ट तौहलमबनी कनागी डीएनए गा टेस्ट तौहलिबनो हाइदुना हापो मतमदा दिव्या अदु जेल तमना लाखिरमी जेल अदुरा लेबा प्रिजनर अमगी डीएनए गा टेस्ट तौबनी हाइदुना हारमी दिव्याना जेल लाखपै लमिदा मपाना फोन तौरखी अदुगा पार्टी दगी ngataरा चखरि कैगिनो हाइदुना हांगलमी दिव्याना रखी बिना खोइबु वखन से सेरान तुराना पुबनी मा जेल कनागुम्बमगा उनबा चली आई मिसक अदुगा उनबा चलिबनी हाइदुना मपादा हारमी अदुगा फोन अदु थमलमी जेल अदु चंगबु मतमदा दिव्याना महाकी पर्स अमसुंग फोन अदु जेडी दे पिरामी मपाना ngatang वखन तौर मतुंगदा दिव्याना जेल सकखि हाबदगिदी जेल मनुंग चंगदना बैदमक्ता जेडी दे थिंगु हाइदुना हारखी अदुबु दिव्यादी जेल मनुंग यौखी अदुगा जेडी दु जेल चंगबा यारमदे मफम अदुदा महाना सुम चंगतुना नुपी अमगा थेंदरमी महाना याम थिन चेदुना हारखी अभिना बानीना सेंदुना खोइ बाबाबु मांगा ताहाना बसचेलबसे आई लेरिंगदा सुंगै ओइरोय अभिना खोइनिना तौरियो प्लान से कइनो हादुना हाखी अदु नुपीदुना हाखी आइदि करेमता खंगदे नुपा मचा अदुना आइगोंदा कनागुम्बा मा लाक्तारगदी मसी पियु हादुना करिगुम्बा पिरामी हादुना पोल अदु दिव्यादा पिदुना दिव्याना हांगदुना येंबु मतमददी भाकी आंगांग ओइंगगी फैमिली फोटो ओइदुना लेरमी फोटो अदु उरबा मतमदा ममांग थक्ता एयरपोर्ट मपाने ममाने मखोय होम पुना मफम मुदा चटकनीना फमदुना लेरिंगे मतम अदुदा मपा अदुना मचानुपीदुबु पुथोक्तुना चखी अदुगा
ꯃꯃꯥꯗꯨꯒꯤ ꯕꯦꯒ ꯑꯗꯨꯗ ꯗ꯭ꯔꯛꯁ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯍꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯀꯟꯖꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯔꯇꯤꯅ ꯃꯃꯥꯗꯨꯕꯨ ꯅꯝꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯍꯟꯈꯤꯕꯅꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯐꯥꯍꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯅ ꯗ꯭ꯔꯛ ꯄꯨꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯐꯪꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯣꯏꯅ ꯐꯥꯍꯟꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯃꯄꯥꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯀꯞꯆꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯕꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯗꯤ ꯍꯥꯏꯕꯗꯤ ꯗ꯭ꯔꯤꯝ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅꯤ ꯃꯁꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯈꯪꯂꯤꯕꯒꯤ ꯃꯔꯝꯁꯦ ꯃꯗꯨ ꯃꯪꯂꯥꯟ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯪꯂꯥꯟ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯑꯕꯤꯅ ꯗꯤꯕ꯭ꯌꯥꯒꯤ ꯃꯪ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯒꯤ ꯈꯪꯈꯤꯕꯅꯤ ꯗꯤꯕ꯭ꯌꯥꯅ ꯍꯔꯥꯎꯖꯔꯗꯨꯅ ꯑꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯤꯕꯨ ꯀꯣꯟꯖꯔꯝꯃꯤ ꯃꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯕꯤꯅ ꯑꯀꯥꯏꯕ ꯇꯦꯡꯀꯣꯠ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯁꯝꯖꯜꯂꯗꯨꯅ ꯗꯤꯕ꯭ꯌꯥꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯕꯤꯅ ꯗꯤꯕ꯭ꯌꯥꯒꯤ ꯃꯁꯝ ꯑꯃ ꯐꯣꯏꯔꯗꯨꯅ ꯅꯪꯒꯤ ꯑꯦꯁꯇ꯭ꯔꯣꯖꯦꯟ ꯂꯦꯚꯦꯜ ꯑꯁꯦ ꯌꯥꯝꯅ ꯋꯥꯡꯉꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯁꯨ ꯑꯕꯤꯒꯤ ꯃꯄꯥ ꯎꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯕꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤ ꯁꯤꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯪꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯑꯁꯦ ꯄꯥꯝꯂꯤꯕꯅꯤꯅꯦ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯌꯥꯝ ꯊꯥꯖꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯃꯗ ꯑꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯨꯕꯗꯨꯅ ꯅꯠꯇ꯭ꯔ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯛꯂꯝꯃꯣꯏꯗꯕꯅꯤ ꯀꯅꯥꯅ ꯉꯝꯕꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯥꯅꯁꯨꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯕꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯣ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯁꯤꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪ ꯍꯤꯡꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯕꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯄꯥꯈꯠꯅ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯆꯥꯗꯨꯁꯨ ꯄꯝꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯕꯕꯥ ꯁꯤꯔꯦ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯕꯤꯅꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅ ꯃꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯤꯗꯤ ꯑꯩꯅ ꯊꯥꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯕꯤꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯁꯦ ꯀꯩꯝꯇ ꯄꯤꯖꯗꯕꯤꯗ ꯍꯥꯊꯨ ꯂꯥꯛꯂꯤꯕꯅꯤ ꯃꯤꯇꯤꯡ ꯑꯔꯨꯕ ꯑꯃꯁꯨ ꯍꯨꯟꯇꯣꯛꯂꯝꯃꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯤ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯂꯅꯨ ꯅꯣꯏ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯕꯤꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯂꯩ ꯑꯃ ꯄꯤꯍꯜꯂꯛꯈꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯅꯪꯅ ꯑꯩꯕꯨ ꯄꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯄꯨꯡ 2 ꯈꯛꯇ ꯉꯥꯏꯔꯦ ꯒꯦꯝ ꯑꯃ ꯁꯥꯟꯅꯁꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟ 2 ꯂꯩ ꯁ꯭ꯀꯣꯔꯄꯤꯌꯣꯟ 2 ꯑꯁꯤ ꯌꯥꯝꯅ ꯆꯥꯊꯤꯕ ꯃꯈꯣꯏꯅ ꯆꯤꯛ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯁꯦ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯃꯈꯛꯇ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ ꯑꯗꯨꯒ ꯂꯩ ꯑꯗꯨꯗꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯕꯤꯗ ꯆꯤꯛꯂꯝꯃꯤ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯑꯗꯨꯒꯤ ꯑꯦꯟꯇꯤꯗꯣꯠ ꯑꯣꯏꯅ ꯃꯍꯥꯛꯅ ꯀ꯭ꯂꯨ ꯈꯔ ꯊꯥꯔꯛꯈꯤ ꯀ꯭ꯂꯨꯁꯤꯡ ꯑꯗꯨ ꯐꯣꯟ ꯑꯗꯨꯗ ꯑꯕꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯦꯂꯥꯏꯟ ꯕꯣꯇꯜ ꯑꯃꯁꯨ ꯎꯔꯝꯃꯤ ꯀ꯭ꯂꯨꯁꯤꯡ ꯑꯗꯨ ꯌꯦꯡꯉꯗꯨꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯕꯤꯁꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯐꯥꯔꯃꯥꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯐꯥꯔꯃꯥꯁꯤꯗꯨꯗ ꯄꯣꯏꯖꯟ ꯑꯗꯨꯒꯤ ꯑꯦꯟꯇꯤꯗꯣꯠ ꯑꯁꯤ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯄꯤꯔꯛꯈꯤꯕ ꯀ꯭ꯂꯨ ꯑꯗꯨꯗ ꯃꯌꯥꯝꯕꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯃꯌꯥꯝꯕꯒꯤ ꯒꯥꯔꯤ ꯇꯝꯅ ꯆꯠꯂꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯑꯕꯤꯅ ꯍꯤꯗꯥꯛ ꯊꯝꯐꯝꯒꯤ ꯀꯥ ꯑꯃꯒꯤ ꯁꯣ ꯐꯪꯈꯤ ꯁꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯊꯝꯐꯝꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯗ꯭ꯔꯛ ꯃꯥꯐꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯑꯦꯟꯇꯤꯗꯣꯠ ꯑꯗꯨꯒ ꯗ꯭ꯔꯛ ꯀꯌꯥꯒ ꯃꯤꯛꯁ ꯇꯧꯁꯟꯗꯨꯅ ꯌꯥꯎꯕꯅꯤ ꯄꯥꯎ ꯑꯁꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯗ꯭ꯔꯛ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯁꯤꯡꯗꯨꯗ ꯄꯤꯁꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯛ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯗꯨꯁꯨ ꯂꯥꯛꯄꯅꯤ ꯑꯕꯤꯅ ꯗ꯭ꯔꯛ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯗꯨꯗꯒꯤ ꯅꯥꯊꯣꯛꯇꯨꯅ ꯆꯠꯂꯛꯈꯤ ꯃꯗꯨꯒꯤ ꯗ꯭ꯔꯛꯁꯤꯡ ꯑꯗꯨ ꯄꯥꯎꯟ ꯃꯤꯂꯤꯌꯟ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯕꯤꯔꯥꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯕꯣꯛꯁꯇꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯃꯌꯥꯝꯕꯒꯤ ꯀꯥꯔ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯌꯥꯝꯕꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒ ꯐꯨꯟꯗꯨꯅ ꯁꯤꯒꯦ ꯇꯧꯔꯝꯃꯤ ꯑꯕꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯤꯁꯇꯒꯤ ꯐꯣꯟ ꯇꯧꯗꯨꯅ ꯕꯕꯥꯒꯤ ꯁꯦꯂꯥꯏꯟ ꯕꯣꯇꯜꯗ ꯌꯥꯎꯔꯤꯕ ꯅꯝꯕꯔ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗ꯭ꯔꯛ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯦꯟꯇꯤꯗꯣꯠ ꯑꯁꯤ ꯁꯦꯂꯥꯏꯟ ꯕꯣꯇꯜꯒꯤ ꯅꯝꯕꯔ ꯑꯗꯨ ꯊꯥꯔꯤꯕ ꯗ꯭ꯔꯛ ꯑꯗꯨꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯌꯥꯝꯕꯅ ꯅꯝꯕꯔ ꯑꯗꯨ ꯑꯕꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯕꯤꯅ ꯅꯝꯕꯔ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯔꯝꯃꯤ ꯗ꯭ꯔꯛ ꯃꯥꯐꯤꯌꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯔꯨꯝ ꯅꯝꯕꯔ ꯁꯤꯗꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯗꯨꯅ ꯃꯄꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯄꯣꯏꯖꯟ ꯑꯗꯨꯒꯤ ꯏꯐꯦꯛ ꯑꯣꯏꯅ
ꯃꯍꯥꯛ ꯃꯃꯤꯠ ꯕ꯭ꯂꯔ ꯆꯠꯈꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯗ ꯀꯔꯤꯝꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯦꯟꯇꯤꯗꯣꯠꯅ ꯀꯔꯝꯕꯅꯣ ꯗ꯭ꯔꯒꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯚꯤꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯄꯣꯏꯖꯟ ꯑꯗꯨꯒꯤ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯅ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒꯨꯏꯁꯔꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯒ꯭ꯌꯥꯁ ꯃꯅꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯚꯤ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯈꯤ꯫ ꯅꯌꯥꯝꯕ ꯑꯍꯟ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯨꯟꯗꯨꯅ ꯁꯤꯔꯝꯃꯅꯤ ꯑꯗꯨꯒ ꯅꯌꯥꯝꯕ ꯌꯥꯏꯃꯗꯨꯁꯨ ꯃꯥꯐꯤꯌꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯚꯤ ꯄꯟꯊꯕ ꯇꯧꯗꯅ ꯄꯥꯔꯀꯤꯡ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯗꯨꯅ ꯅꯣꯡꯃꯩꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯕꯨ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯕꯣꯛꯁ ꯑꯗꯨ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯗꯨꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨꯕꯨ ꯀꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯜꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯨ ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯂꯗꯨꯅ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯗꯨꯅ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯤꯗꯥꯛꯀꯤ ꯕꯣꯛꯁ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠꯁꯨ ꯕ꯭ꯂꯔ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯣꯡꯈꯥꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯌꯥꯝꯕꯗꯨꯅ ꯃꯆꯥ ꯑꯗꯨ ꯀꯞꯄꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯈꯪꯈꯤ ꯑꯗꯨꯒ ꯑꯔꯥꯛꯄ ꯃꯤ ꯑꯃꯗ ꯑꯩꯒꯤ ꯆꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯖꯗꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯉꯥꯡ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯈꯣꯝꯆꯨꯞ ꯑꯃ ꯄꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯊꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯊꯥꯏꯅ ꯃꯄꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯄꯤꯖꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯒ ꯃꯄꯥꯕꯨ ꯅꯨꯡꯁꯤꯔꯛꯈꯤ꯫ ꯑꯚꯤꯅ ꯅꯥꯀꯟꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯦꯟꯇꯤꯗꯣꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯑꯦꯟꯇꯤꯗꯣꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯀꯥꯞꯁꯤꯟꯖꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯟꯇꯤꯗꯣꯠ ꯑꯗꯣ ꯐꯪꯗꯨꯅ ꯅꯁꯥ ꯅꯊꯟꯇ ꯀꯟꯖ ꯇꯥꯔꯒꯁꯨ ꯗ꯭ꯔꯒꯀꯤ ꯀꯦꯁꯇ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯆꯍꯤ 10ꯗꯤ ꯁꯣꯏꯗꯅ ꯖꯦꯜꯗ ꯊꯝꯃꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯑꯚꯤꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯚꯤꯕꯨ ꯗ꯭ꯔꯒꯀꯤ ꯀꯦꯁꯇ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯕꯦꯜꯗ ꯄꯤꯔꯝꯃꯤ꯫ ꯕꯦꯜ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯃꯌꯥꯝꯕꯗ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯔꯦꯟꯖ ꯔꯣꯚꯔꯗꯣ ꯑꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯚꯤꯅ ꯃꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯈꯤ ꯇꯥꯃꯣ ꯅꯪꯅ ꯋꯥꯅ ꯇꯥꯟꯗꯨꯅ ꯂꯩꯈꯤꯕ ꯒꯥꯔꯤ ꯑꯗꯣ ꯀꯔꯤ ꯌꯣꯟꯊꯣꯛꯂꯤꯕꯅꯣ? ꯃꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯗꯤ ꯐꯔꯥꯔꯤꯗ ꯆꯠꯂꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯕꯕꯥꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯕꯨ ꯂꯃꯟ ꯈꯨꯝꯕꯒꯤꯗꯃꯛꯇ ꯄꯨꯡ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯤꯔꯣꯜ ꯂꯩꯗꯨꯅ ꯄꯥꯔꯂꯔꯗ ꯆꯠꯇꯨꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯗꯤꯕꯨ ꯊꯥꯔꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯆꯤꯟ ꯃꯅꯥꯎꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯗꯤꯅ ꯄꯥꯎ ꯇꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯧ ꯐꯤꯔꯣꯜꯒ ꯂꯩꯗꯨꯅ ꯁꯦꯂꯣꯟꯗꯒ ꯆꯠꯇꯨꯅ ꯀꯦꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯍꯥꯛꯅ ꯇꯥꯟꯅꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯦꯡꯕꯔꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯉꯛꯅ ꯍꯪꯂꯝꯃꯤ꯫ ꯃꯆꯤन मनाव अहुम अदु चप मानब ड्रेस सेलदुना यामना नाना कृष्णमूर्ति की ऑफिस लाक्लमी। कृष्णमूर्ति नखोई अहुमसे पोस्ट याम ताइनि हादुना हारमी। कृष्णमूर्ति करेम हाकी नखोइसे माइथीरबनी माइथीबु मतमदा चेनबा मतमदा कोट लितुना चेनखिबासे यामना फै नपासु कोट लिला चेनखिबनी। नखोई होजिति मिनि मंगा खत ngaire कृष्णमूर्ति अभिना पिरंब खबर सिंग अदु पुथोकलदुना करेम नबा हौकी। नंगना हाइखिबा मयाम अदो खबर द फोंगलरोय कमदौ हाइदुना हारखी। मसी खबर सिंग असे पुदुना नपादि यंगलो सिरमदायदा वखन नुंगाइना सिजखिना बा हाइदुना हारमी। कृष्णमूर्ति चेक अमा इरदुना मखोइदा लंगसिलमी अदुगा महाके सलून द चत्तुना मेडिक्योर पेडिक्योर गसु तौजरुसु नखोइ पैसा पाइरमोय हाइदुना हारमी। मचिन मना अहुम अदुना करेम नरदुना नंगा सेल्फी अमदा कामिनसि हाइदुना हारमी। अदुगा मखोइ होम सेंसिलक्तुना सेल्फी कामिनरमी। मतो अदु उबा मतमदा कृष्णमूर्ति दि ngakpuna लोरमी। मयाम हना अभी गेम अदो हौरसि हाइदुना हारमी। अदुगा मयाम अनिदु फामदुना गेंगलमी। अभिना तारिबा चेक अदु खोंगलदुना कृष्णमूर्ति दा हारई। सारायना नंगोना करिगुम्बा माहाइबा पामी। मसी करिगुम्बा नंगना ओइदबने खन तारगदि मदु अवोइबो ओइरकनी अदुगा अवोइबने खन तारगदि ओइदबो ओइरकनी। अभिना हारई मसीगी चेक असे कमते कानादबनी मरमदि नंगी बैंक बैलेंस अदो अमत्ता याउद्रबनी। थाजद्रगना चेक तौरगा येंबियो हाइदुना कृष्णमूर्ति दा अभिना हारमी। कृष्णमूर्ति की अकाउंट अदुदा लॉगिन तौदुना माकी डिवाइस अदु येंदुना पासवर्ड अदु एंटर तौरमी। मागी अकाउंट अदुदा लॉगिन तौर मतुंगददि आइगी पैसासे हानदगी दुम हेकतुना याउरिबसिदि हाइदुना हारखी। मदुदगिदि अभिना हारखी नंगी अकाउंट अदो आइना मसिंग अहुमलक थीबा मतमदा अमत्ता याउरोय हाइदुना हारखी।
ꯑꯕꯤꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯦꯡ ꯕꯦꯂꯦꯟꯁ ꯑꯗꯨ ꯒꯔ ꯆꯦꯟꯈꯤꯗꯨꯅ ꯖꯦꯔꯣꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯃꯊꯥ ꯁꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯇ ꯐꯣꯟ ꯇꯧꯈꯤ꯫ ꯕꯦꯡꯗꯁꯨ ꯐꯣꯟ ꯇꯧꯈꯤ꯫ ꯕꯦꯡꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯕꯤꯗ ꯅꯪꯗꯤ ꯁꯤꯗꯤ ꯀꯝꯗꯧꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯅ ꯉꯥꯡꯉꯤꯕꯗꯣ ꯑꯣꯏꯗꯕꯅꯦꯅ ꯈꯟꯈꯤꯕꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯁꯦꯇꯦꯂꯥꯏꯠꯇꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄ ꯄꯥꯁꯋꯥꯔꯗꯅꯤ, ꯃꯁꯤ ꯅꯪꯅ ꯀꯔꯝꯅ ꯍꯦꯛ ꯇꯧꯔꯤꯕꯅꯣ? ꯃꯗ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯆꯨꯝꯃꯤ, ꯃꯗꯨ ꯍꯦꯛ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯌꯦꯡꯂꯒ ꯅꯝꯕꯗꯤ ꯂꯥꯏꯗꯅ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯃꯊꯥ ꯁꯥꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯃꯅꯤꯡꯗ ꯊꯦꯠꯂꯤꯕ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯄꯦꯟꯇꯤꯡ ꯑꯗꯣ ꯃꯗ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯑꯃ ꯐꯤꯠ ꯇꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯅꯪꯅ ꯍꯧꯖꯤꯛ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯁꯋꯥꯔꯗ ꯅꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯄꯥꯁꯋꯥꯔꯗ ꯑꯗꯣ ꯅꯝꯕꯅꯤ꯫ ꯇꯥꯏꯄꯤꯡ ꯑꯁꯦ ꯅꯪꯉꯣꯟꯗꯒꯤ ꯃꯥꯅ ꯍꯥꯡꯈꯤꯕꯒꯤꯅꯤ꯫ ꯃꯁꯤ ꯀꯝꯗꯧꯅꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯕꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯦ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯒꯗꯤ ꯃꯁꯤ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ꯫ ꯇꯟꯖꯥꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯊꯥꯏꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯣ ꯁꯦꯝꯗꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯇꯦꯕꯜꯒꯤ ꯃꯅꯤꯡꯗ ꯁꯟꯂꯥꯏꯠ ꯇꯥꯔꯕꯅꯤꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯑꯕꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯤꯚꯥꯏꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯇꯥꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯑꯕꯤꯒꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯍꯥꯏꯕꯗꯤ ꯁꯟꯂꯥꯏꯠꯅ ꯄꯦꯟꯇꯤꯡ ꯑꯗꯨꯗ ꯌꯩꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯁꯤꯟꯅꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯕꯨ ꯃꯦꯅꯨꯄꯨꯂꯦꯠ ꯇꯧꯕꯅꯤ꯫ ꯑꯕꯤꯅꯁꯨ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯀꯦꯃꯦꯔꯥ ꯑꯃ ꯂꯣꯟꯅ ꯊꯝꯃꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯇꯥꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ, ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯁꯥꯟꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯜ ꯀꯝꯄꯅꯤ ꯑꯅꯧꯕ ꯑꯃ ꯂꯤꯡꯈꯠꯂꯤꯗꯣ ꯃꯗꯨꯅ ꯊꯥ ꯑꯃꯗ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯗꯕꯜ ꯇꯥꯏꯝ ꯐꯪꯒꯅꯤ꯫ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯣ ꯅꯣꯛꯂꯛꯈꯤ꯫ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯍꯪꯕ ꯃꯇꯝꯗ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯅꯪꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯕꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯊꯥꯎꯒꯤ ꯈꯣꯅꯤ ꯑꯗꯨꯗ ꯊꯥꯎ ꯊꯣꯛꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯊꯥꯎꯁꯤꯡ ꯑꯗꯨꯗꯤ ꯇꯦꯡꯀꯤ ꯑꯆꯧꯕ ꯑꯃ ꯇꯧꯗꯨꯅ ꯃꯃꯥꯡꯊꯛꯇ ꯑꯕꯤꯅ ꯇꯧꯈꯤꯕ ꯄꯥꯏꯞꯂꯥꯏꯟ ꯑꯗꯨꯗ ꯆꯠꯍꯜꯂꯗꯨꯅ ꯊꯥꯎꯒꯤ ꯈꯣꯅꯤ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯈꯣꯅꯤ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨ ꯁꯠꯄꯥꯜ ꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯕꯤꯒꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯕꯨ ꯂꯥꯡꯗ ꯊꯨꯍꯟꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯟꯚꯦꯁꯇꯔ ꯀꯌꯥ ꯂꯥꯛꯈꯤ, ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥꯗꯨꯁꯨ ꯂꯥꯛꯈꯤ, ꯑꯗꯨꯒ ꯁꯠꯄꯥꯜ ꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯡꯊꯛꯇ ꯑꯕꯤꯅ ꯃꯤ ꯃꯌꯥꯝ ꯈꯣꯝꯖꯤꯟꯗꯨꯅ ꯂꯤꯡꯈꯠꯈꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯁ꯭ꯀꯦꯝ ꯀꯝꯄꯅꯤ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯕꯨ ꯅꯝꯊꯥꯛ ꯇꯧꯅꯕ ꯀꯝꯄꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯗ ꯔꯤꯚꯦꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯁꯤꯟꯅꯕ ꯑꯣꯏꯜ ꯑꯃꯁꯨꯡ ꯒ꯭ꯌꯥꯁꯀꯤ ꯈꯣꯅꯤ ꯑꯃ ꯁꯦꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯕꯤꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅꯗꯤ ꯃꯁꯤꯒꯤ ꯒꯦꯝ ꯑꯁꯦ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯄ ꯃꯥꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤꯃꯁꯤꯒꯤ ꯒꯦꯝ ꯑꯁꯦ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯈꯪꯕ ꯌꯥꯔꯣꯏ? ꯅꯣꯡꯃ ꯑꯩꯈꯣꯏ ꯕꯕꯥꯅ ꯗꯥꯏꯔꯤ ꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯤꯡ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤꯗꯤ ꯑꯩꯅꯅꯦ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯈꯪꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯅꯉꯣꯟꯗ ꯁꯥꯎꯕꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯑꯩꯅ ꯀꯌꯥ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯅꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯏꯟꯚꯦꯁꯇꯔ ꯀꯌꯥ ꯑꯗꯨ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯑꯕꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯒꯤꯐ ꯑꯁꯦ ꯂꯧ, ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯑꯕꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤ ꯀꯌꯥꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯋꯥꯁꯔꯨꯝꯗ ꯂꯣꯠꯂꯝꯃꯤ꯫ ꯑꯕꯤꯅ ꯃꯁꯤ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯒꯤꯐ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯣꯏ ꯐꯥꯅꯕ ꯈꯨꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯁꯨ ꯃꯀꯣꯏꯗꯒꯤ ꯄꯤꯁꯨꯝꯗꯒꯤ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯦꯔꯦꯇꯔꯒꯤ ꯊꯕꯛ ꯇꯧꯕ ꯁꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯛ ꯂꯣꯠꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯕꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯑꯁꯤ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥ ꯑꯗꯨ ꯂꯦꯡꯉꯝꯗꯦ, ꯍꯥꯏꯕꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯥꯎ ꯑꯁꯤꯗꯗꯤ ꯇꯥꯈꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯕꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯗ ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯑꯁꯤ ꯄꯨꯡ ꯃꯨꯠꯂꯕ ꯃꯇꯨꯡꯗ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ
ꯇꯤꯚꯤꯗ ꯌꯦꯡꯖꯔꯗꯨꯅ ꯃꯄꯥꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯚꯤꯒꯤ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯤꯟꯈꯤ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯒ ꯑꯚꯤꯒꯁꯨ ꯊꯨꯡꯅꯗꯨꯅ ꯃꯄꯥꯒꯤ ꯀꯔꯃꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯚꯤꯅ ꯃꯊꯟꯗ ꯍꯥꯏꯖꯔꯛꯈꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯐꯣꯡꯗꯣꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯤꯔꯥꯡꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯈꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯁꯤ ꯔꯣꯗ ꯇꯨ 50K ꯌꯧꯍꯟꯕ ꯉꯝꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯅꯣꯡꯅ ꯍꯥꯏꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫